mayam puno pu Shanjit Sharma na taram noksari. Movie story Manipur ngasi mupudun laksari ba film sige maming The Marvels. Movie se handakti kui kuidringai November ki date 10 da release tawkiba action adventure fantasy category oiba MCU haibani Marvel Cinematic Universe ki kunthago humdoi suba superhero movie amani. 2019 da release tawkiba Captain Marvel. 2021 da release tawkiba web series WandaVision. Aduga 2022 da release tawkiba web series Miss Marvel. Hariba singasigi makha tathrakpa warida The Marvels hariba film si oigedoribani. Movies ne phangkiba rating singdi IMDb da 10 gi manung da 6 ki rating phangi. Rotten Tomatoes da 61% gi fresh hoy. Google users na 51% gi like pire. Movies ki director Nia Da Costa, writer na Megan McDonnell, Elisa Karasik, amadi director oriba Nia Da Costa masamag yauna makhoi humna Marvel comic ta best orga amu ithokpani. Aduga producer na Kevin Feige oy. Movie sinamad sangki senpham na $1 million chani go humdra mari rom hen sangki hairi. Aduga husik phawbu da films na tan ki box office collection gi senpham na $1 million chamag marphuma pan tan khre hairi. Masina takudi Marvel Cinematic Universe ki oina puthorliba film singi manungda masina khwaidagi rating nemba amadi paisa su tanba ngamdaba film haibududi oire. Maroi basaktam langliba singdi film sigi superhero singi manungda ma oiribi Carol Danvers atopa mingamana Captain Marvel hariba sigi saktam da Brie Larson Monica Rambeau gi saktam da Teyonah Parris Kamala Khan atopa mingamana Miss Marvel haina khangnariba superhero sigi saktam da Iman Belani mahagasi Pakistan macha amani Prince Yan gi saktam da Park Seo Joon Muniba Khan gi saktam da Zenobia Shroff, Yusuf Khan gi saktam da Mohan Kapoor, Amir Khan gi saktam da Sagar Sheikh, Nick Fury gi saktam da Samuel L. Jackson, aduga film sigi main villain Darven gi saktam da Zawe Eston. Pare mayam ai huzik film sigi wadi liba huzerge. Aina haibata soikiba lankiba madi chithobu yaw mutamna mayam da ngakpiu haiba wafam su thamjari. Movie sigi ahu basin makta da uba phangli basi space ki saruk amadani. Mafam sida leiri basi punsi loisilaba numit amani. Habani mangondagi mangal sing kapthoktraba numit amani. Masigi hek manang makta da kri hariba jati sigi chawrba spaceship na paidun satchiba ki saktam su uba phangi. Mayam da bhap tana bhaijaram ge mafam sida mangal loirba numit ama uri basi kri jati sing na khunda dun leiriba hala haina minggawa planet aduna leiriba solar system adu da leiba numit ni. Aduga numit asigi mapunsi su loirgani. Maramadona makhoi gi planet si mi leiba yadaba haibadu oiralabani. Hozek space ta chawrba jump point na semduna pri kangbu na tongli be spaceship sing si jump point si khutang da topa mafam ma da teleport tawkhre mayam da phap tana ba hijaram gi jump point haibasi wormhole makhalamani haibadi space ta yama lapa mafam da satke haibadi masigi jump point si semduna light year million gi khutang da lap khra mafam sing adubu sukna gi second khir gi manung da yobungam ga doribani masibu science ki tam da wormhole hain su khangnari bani asuna makhoi gi ship sing si teleport tawrupana MP418 ko ba mi mata leitaba planet amagi manakti hausilagle makoina hojek planet sigi lemai da changchilagle mafamsda uriba nupi si kri jati gi oina leader ni magi mamingna Darben haina kawi mayam da phap tana bhaijaramge kri jati gi lusing boy duna hala hariba planet du da leader oina leramliba si Ronan go nupa amanani masigi nupa si Guardian of the Galaxy hariba film series du da uba phangkiba duni tobudabu mahakti sikre magi matungda kri jati gi lusing boy duna makoi mayam sigi leader oiriba si masigi Darben haribi nupi sinani mana pairibu khulai sisu matamamada Ronan na paira manung thangi khulai aduga manari masi khulai makhal sibu universal weapon haina kawi hojim makhoina sangsilaktuna mafam sta karigumba mathiri lainungdagi ku man ba box amasu puthorole box asigi matakta magi universal weapon asina thenga matamda pungtoi toina kairibu mase chingsing marakta koiti thibada bengal lama phangle masi quantum ben haina sukhangna ba yamna powerful oiba posak amani masi udamadi harahuda loikre bengal sibu khudang da hapjinkhre khudang de hapjin baga bengal sidagi mangala ma phudoroi aduga Darben gi wasa si hen power lekhlakpagi phibamni hojik mahangna yamna harau gloina atopa masu thiri tobudu mafam sida leramliba bengal asidi suknei amakak to oiramle mana yamna sauna hairi masigi bengal asidi ani sakhibani ama kadai da lekre manakta leriba senapati na hairi amadu su soidana leramgani tobudu atopa jaga amada phumki boiramgani asumna harkada Darben ngakpa madi shaubu gloina na hairi adubu atopa bengal na leramgada budu mafam kadai dano asumna hek haiba sinasi hongduna America gi New Jersey hariba mafam sida ulagle hojek mafam sida uba phanglibasi Kamala Khan haribi leisabi macha asini mahagase Miss Marvel haina sukhangna bi superhero amani 2022 da release tawrkiba Miss Marvel hariba web series asi yengbi khraba miyoi singnadi magi wari punamak soitan khangbiramgani mamangda okhiba Darben na koithi thiriba atopa bengal adu magi khudang da siduna leramle masigi powerful oriba bengal si mangon da magi mabok na piramani masisi narubadagi mangon da superhero power laktuna Miss Marvel haina mingthon ba superhero amoina mayamna khangnakribani magi maramde hena sandokna khangbige harigadi Miss Marvel hariba web series adu yengbi batai mahakna khwaiding ngaujariba misak si Captain Marvel maramasna magi kada Captain Marvel ki poster ngakta ngaikre
ꯍꯧꯖꯤꯛ ꯃꯥꯅ ꯏꯁꯩ ꯀꯟꯅ ꯊꯥꯒꯠꯇꯨꯅ ꯂꯥꯏꯔꯤꯛ ꯄꯥꯔꯤꯕꯅꯤ ꯍꯥꯏꯅ ꯂꯩꯔꯤ ꯃꯄꯥꯟꯂꯣꯝꯗꯒꯤ ꯃꯃꯥꯅ ꯀꯧꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯕꯨ ꯍꯣꯝꯋꯥꯔꯛ ꯇꯧꯔꯤꯕꯔꯥ ꯃꯁꯤꯗ ꯃꯥꯅꯁꯨ ꯍꯣꯏ ꯇꯧꯔꯤ ꯍꯥꯏꯅ ꯈꯨꯝꯃꯤ ꯑꯗꯨꯒ ꯃꯥꯒꯤ ꯄꯥꯋꯔ ꯁꯤꯖꯤꯟꯅꯗꯨꯅ ꯊꯣꯡ ꯑꯁꯤꯁꯨ ꯊꯤꯡꯖꯤꯟꯈ꯭ꯔꯦ ꯃꯐꯝꯁꯤꯗ ꯃꯥꯅ ꯇꯧꯔꯝꯂꯤꯕꯁꯤꯗꯤ ꯂꯥꯏꯔꯤꯛ ꯄꯥꯕ ꯅꯠꯂꯝꯗ꯭ꯔꯦ ꯁꯨꯄꯔ ꯍꯤꯔꯣꯒꯤ ꯋꯥꯈꯜꯗ ꯉꯥꯎꯗꯨꯅ ꯀꯣꯃꯤꯛ ꯐꯣꯡꯅꯅꯕꯒꯤꯗꯃꯛꯇ ꯂꯥꯏ ꯌꯦꯛꯇꯨꯅ ꯂꯩꯕ ꯑꯣꯏꯔꯝꯂꯦ ꯃꯐꯝꯁꯤꯗ ꯃꯥꯅ ꯌꯦꯛꯂꯤꯕꯁꯤꯁꯨ ꯀꯦꯞꯇꯦꯟ ꯃꯥꯔꯚꯦꯜꯒꯤ ꯁꯛꯇꯝꯅꯤ ꯃꯇꯧꯁꯨꯝꯅ ꯍꯧꯖꯤꯛ ꯃꯥꯅ ꯀꯣꯃꯤꯛꯀꯤ ꯋꯥꯈꯜꯗ ꯇꯥꯎꯗꯨꯅ ꯂꯩꯔꯦ ꯃꯥꯒꯤ ꯋꯥꯈꯜꯗ ꯁꯥꯒꯠꯆꯔꯤꯕꯁꯤ ꯀꯦꯞꯇꯦꯟ ꯃꯥꯔꯚꯦꯜꯒ ꯃꯥꯒꯁꯤ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯗꯨꯅ ꯃꯤꯁꯟ ꯆꯪꯁꯤꯟꯕꯒꯤ ꯁꯛꯇꯝꯅꯤ ꯑꯗꯨꯒ ꯃꯍꯥꯛ ꯃꯇꯣꯝꯇ ꯁꯣꯏꯔꯣꯟ ꯀꯌꯥꯁꯨ ꯂꯣꯜꯂꯤ ꯃꯥꯅ ꯍꯧꯖꯤꯛ ꯃꯥꯒꯤ ꯁꯨꯄꯔ ꯍꯤꯔꯣ ꯐꯤꯖꯣꯜ ꯑꯁꯤꯁꯨ ꯁꯦꯠꯆꯤꯟꯈ꯭ꯔꯦ ꯑꯁꯨꯝꯅ ꯃꯥꯒꯤ ꯃꯣꯟꯗ꯭ꯔꯪ ꯑꯃꯗ ꯇꯥꯎꯗꯨꯅ ꯂꯩꯔꯤꯉꯩ ꯃꯥꯒꯤ ꯈꯨꯗꯥꯡꯗ ꯌꯥꯎꯔꯤꯕ ꯕꯦꯡꯒꯜ ꯑꯁꯤꯗꯒꯤ ꯃꯊꯣꯡ ꯃꯔꯝ ꯈꯪꯍꯧꯗꯅ ꯃꯁꯥ ꯃꯇꯣꯝꯇꯅ ꯃꯉꯥꯜ ꯑꯃ ꯐꯨꯗꯣꯔꯛꯂꯦ ꯃꯁꯤꯗꯒꯤ ꯉꯛꯇꯨꯅ ꯃꯥꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯈꯪꯍꯧꯗꯅ ꯀꯃꯥꯂꯥ ꯑꯁꯤ ꯃꯐꯝꯁꯤꯗꯒꯤ ꯃꯥꯡꯈ꯭ꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯎꯠꯂꯛꯂꯤꯕꯁꯤ ꯀꯃꯥꯂꯥꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯃꯥꯡ ꯈꯔ ꯉꯟꯈꯠꯅ ꯑꯃꯨꯛ ꯎꯠꯂꯛꯏ ꯍꯥꯏꯕꯗꯤ ꯃꯉꯣꯟꯗ ꯍꯧꯖꯤꯛ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯀꯔꯤ ꯃꯔꯝꯗꯒꯤ ꯑꯣꯏꯔꯤꯕꯅꯣ ꯍꯥꯏꯕꯗꯨ ꯈꯪꯍꯟꯅꯕꯒꯤꯗꯃꯛꯇ ꯇꯧꯔꯤꯕꯅꯤ ꯍꯧꯖꯤꯛ ꯎꯠꯂꯛꯂꯤꯕꯁꯤ ꯗꯤꯞ ꯁ꯭ꯄꯦꯁꯇ ꯅꯥꯏꯇꯣꯝ ꯑꯣꯏꯅ ꯂꯩꯕ ꯁ꯭ꯄꯦꯁꯁꯤꯞ ꯑꯃꯗꯅꯤ ꯁ꯭ꯄꯦꯁꯁꯤꯞ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕꯁꯤꯅ ꯀꯦꯔꯣꯜ ꯗꯦꯟꯕꯔꯁ ꯍꯥꯏꯕꯗꯤ ꯃꯌꯥꯝꯅ ꯀꯦꯞꯇꯦꯟ ꯃꯥꯔꯚꯦꯜ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯅꯨꯄꯤ ꯑꯁꯤꯅꯤ ꯃꯥꯒꯤ ꯃꯔꯝꯗ ꯁꯟꯗꯣꯛꯅ ꯈꯪꯕꯤꯒꯦ ꯍꯥꯏꯔꯒꯗꯤ 2019ꯗ ꯔꯤꯂꯤꯁ ꯇꯧꯈꯤꯕ ꯀꯦꯞꯇꯦꯟ ꯃꯥꯔꯚꯦꯜ ꯍꯥꯏꯕ ꯐꯤꯂꯝ ꯑꯗꯨ ꯌꯦꯡꯕꯤꯒꯗꯕꯅꯤ ꯃꯍꯥꯛ ꯍꯧꯖꯤꯛ ꯇꯨꯝꯗꯨꯅ ꯂꯩꯔꯤ ꯑꯗꯨꯒ ꯃꯥꯒꯤ ꯃꯀꯣꯛꯇ ꯗꯤꯚꯥꯏꯁ ꯑꯃꯁꯨ ꯍꯥꯞꯂꯤ ꯃꯐꯝꯁꯤꯗ ꯃꯥꯅ ꯁꯤꯖꯤꯟꯅꯔꯤꯕ ꯗꯤꯚꯥꯏꯁ ꯑꯁꯤ ꯁ꯭ꯀ꯭ꯔꯜꯁꯤꯡꯅ ꯁꯥꯔꯝꯕ ꯗꯤꯚꯥꯏꯁ ꯃꯈꯜ ꯑꯃꯅꯤ ꯃꯁꯤꯒꯤ ꯃꯃꯤꯡꯅ ꯇꯣꯔꯆꯔ ꯗꯤꯚꯥꯏꯁ ꯍꯥꯏꯅ ꯀꯧꯏ ꯃꯁꯤꯒꯤ ꯗꯤꯚꯥꯏꯁ ꯑꯁꯤ ꯁꯤꯖꯤꯟꯅꯔꯕꯗꯤ ꯃꯃꯥꯡꯗ ꯊꯣꯛꯈ꯭ꯔꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯒꯤ ꯁꯛꯇꯝꯕꯨ ꯑꯃꯨꯛ ꯍꯟꯒꯠꯇꯨꯅ ꯏꯂꯥꯏ ꯂꯥꯏꯅ ꯌꯦꯡꯕ ꯌꯥꯔꯤꯕꯅꯤ ꯍꯧꯖꯤꯛ ꯀꯦꯔꯣꯜꯅ ꯃꯥꯒꯤ ꯃꯃꯥꯡꯗ ꯊꯣꯛꯈ꯭ꯔꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯕꯨ ꯗꯤꯚꯥꯏꯁ ꯑꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯌꯦꯡꯂꯤ ꯃꯥꯅ ꯎꯔꯤꯕꯁꯤ ꯀ꯭ꯔꯤ ꯖꯥꯇꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯒ ꯃꯥꯒ ꯐꯥꯏꯠ ꯇꯧꯅꯈꯤꯕꯗꯨꯅꯤ ꯂꯥꯏꯠ ꯁ꯭ꯄꯤꯗ ꯏꯟꯖꯤꯟ ꯍꯥꯏꯅ ꯈꯪꯅꯕ ꯌꯥꯝꯅ ꯄꯥꯋꯔꯐꯨꯜ ꯑꯣꯏꯔꯕ ꯗꯤꯚꯥꯏꯁ ꯑꯃꯕꯨ ꯃꯥꯅ ꯅꯣꯡꯃꯩꯅ ꯀꯥꯞꯁꯤꯟꯗꯨꯅ ꯊꯨꯒꯥꯏꯈꯤꯕꯅꯤ ꯃꯗꯨꯗꯒꯤ ꯀꯥꯞꯊꯣꯔꯛꯄ ꯂꯥꯏꯠ ꯏꯅꯔꯖꯤꯁꯤꯡꯗꯨꯅ ꯃꯥꯒꯤ ꯃꯁꯥꯗ ꯐꯨꯈꯤꯕꯗꯒꯤ ꯏꯆꯝ ꯆꯝꯅ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯔꯝꯕ ꯀꯦꯔꯣꯜ ꯗꯦꯟꯕꯔꯁ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯌꯥꯝꯅ ꯁꯛꯇꯤ ꯂꯩꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯈꯤꯗꯨꯅ ꯀꯦꯞꯇꯦꯟ ꯃꯥꯔꯚꯦꯜ ꯀꯧꯕꯤ ꯁꯨꯄꯔ ꯍꯤꯔꯣ ꯑꯃ ꯑꯣꯏꯅ ꯃꯌꯥꯝꯅ ꯈꯪꯅꯈꯤꯕꯅꯤ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤ 2019ꯗ ꯔꯤꯂꯤꯁ ꯇꯧꯔꯛꯈꯤꯕ ꯀꯦꯞꯇꯦꯟ ꯃꯥꯔꯚꯦꯜ ꯍꯥꯏꯔꯤꯕ ꯐꯤꯂꯝ ꯑꯗꯨ ꯌꯦꯡꯕꯤꯔꯕꯁꯤꯡꯅꯗꯤ ꯂꯣꯏꯅ ꯚꯥꯞ ꯇꯥꯕꯤꯔꯝꯂꯒꯅꯤ ꯃꯇꯧꯁꯨꯝꯅ ꯃꯥꯅ ꯂꯥꯏꯠ ꯁ꯭ꯄꯤꯗ ꯏꯟꯖꯤꯟꯗꯒꯤ ꯄꯥꯋꯔꯐꯨꯜ ꯑꯣꯏꯔꯕ ꯁꯛꯇꯤꯁꯤꯡ ꯑꯁꯤ ꯐꯪꯂꯕ ꯃꯇꯨꯡꯗ ꯀ꯭ꯔꯤ ꯍꯥꯏꯔꯤꯕ ꯖꯥꯇꯤ ꯑꯁꯤꯒ ꯂꯥꯟꯊꯦꯡꯅꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯁꯨꯄ꯭ꯔꯤꯝ ꯏꯟꯇꯦꯂꯤꯖꯦꯟꯁ ꯍꯥꯏꯔꯤꯕ AI ꯑꯁꯤꯕꯨ ꯃꯥꯅ ꯃꯥꯡ ꯇꯥꯛꯍꯟꯈꯤꯕꯅꯤ ꯑꯗꯨꯕꯨ ꯁꯨꯄ꯭ꯔꯤꯝ ꯏꯟꯇꯦꯂꯤꯖꯦꯟꯁ ꯍꯥꯏꯔꯤꯕ AI ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯄ꯭ꯂꯥꯅꯦꯠ ꯑꯁꯤꯒꯤ ꯑꯣꯏꯅ ꯅꯨꯃꯤꯠꯀꯤ ꯃꯉꯥꯜ ꯏꯁꯤꯡ ꯅꯨꯡꯁꯤꯠ ꯈꯨꯗꯤꯡꯃꯛ ꯀꯟꯇ꯭ꯔꯣꯜ ꯇꯧꯗꯨꯅ ꯊꯝꯂꯤꯕꯅꯤ ꯃꯁꯤꯕꯨ ꯊꯨꯒꯥꯏꯔꯨꯔꯕꯅꯤꯅ ꯃꯈꯣꯏꯒꯤ ꯄ꯭ꯂꯥꯅꯦꯠ ꯑꯁꯤ ꯃꯤ ꯂꯩꯕ ꯌꯥꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤꯕꯅꯤ ꯃꯔꯝ ꯑꯁꯤꯗꯒꯤ ꯀ꯭ꯔꯤ ꯖꯥꯇꯤꯅ ꯀꯦꯞꯇꯦꯟ ꯃꯥꯔꯚꯦꯜ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯕꯨ ꯃꯈꯣꯏꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯌꯦꯛꯅꯕ ꯑꯃꯗꯤ ꯌꯥꯝꯅ ꯇꯝꯊꯤꯕꯤ ꯃꯤꯁꯛ ꯑꯃ ꯑꯣꯏꯅ ꯎꯈꯤꯕꯅꯤ ꯍꯧꯖꯤꯛ ꯀꯦꯔꯣꯜꯅ ꯃꯥꯒꯤ ꯍꯧꯈ꯭ꯔꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯨꯝ ꯅꯤꯡꯁꯤꯡꯂꯛꯄꯗ ꯃꯥꯒꯤ ꯃꯃꯥꯟꯅꯕꯤ ꯃꯥꯔꯤꯌꯥ ꯔꯦꯝꯕꯣ ꯑꯃꯗꯤ ꯃꯥꯔꯤꯌꯥꯒꯤ ꯃꯆꯥꯅꯨꯄꯤ ꯄꯤꯛꯂꯤꯕꯤ ꯃꯣꯅꯤꯀꯥ ꯔꯦꯝꯕꯣ ꯌꯥꯎꯅ ꯃꯈꯣꯏ ꯄꯨꯟꯈꯤꯕꯒꯤ ꯁꯛꯇꯝ ꯑꯁꯤꯁꯨ ꯅꯤꯡꯁꯤꯡꯂꯛꯂꯤ ꯃꯥꯅ ꯄ꯭ꯔꯤꯊꯤꯕꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯝꯗꯥꯏꯗ ꯃꯣꯅꯤꯀꯥ ꯔꯦꯝꯕꯣ ꯍꯥꯏꯔꯤꯕꯤ ꯑꯉꯥꯡ ꯑꯁꯤꯗ ꯋꯥꯁꯛꯂꯝꯈꯤ ꯃꯗꯨꯗꯤ ꯑꯩ ꯌꯥꯝꯅ ꯊꯨꯅ ꯃꯐꯝꯁꯤꯗ ꯅꯪꯕꯨ ꯌꯦꯡꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯍꯜꯂꯛꯈꯤꯅꯤ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯄ꯭ꯔꯤꯊꯤꯕꯤ ꯊꯥꯗꯣꯛꯇꯨꯅ ꯂꯥꯛꯈꯤꯕꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗꯅꯤ ꯀ꯭ꯔꯤ ꯖꯥꯇꯤꯒ ꯃꯥꯒ ꯂꯥꯟ ꯁꯣꯛꯅꯔꯤꯕꯁꯤ ꯑꯗꯨꯒ ꯁꯨꯄ꯭ꯔꯤꯝ ꯏꯟꯇꯦꯂꯤꯖꯦꯟꯁ ꯍꯥꯏꯔꯤꯕꯁꯤ ꯃꯥꯅ ꯊꯨꯒꯥꯏꯈꯤꯕꯅꯤ ꯍꯥꯏꯔꯤꯕ ꯁꯛꯇꯝꯁꯤꯡ ꯑꯁꯤ ꯎꯕꯒ ꯃꯍꯥꯛ ꯃꯤꯠ ꯈꯪꯄꯥꯡ ꯄꯥꯡꯂꯦ ꯃꯅꯥꯛꯇ ꯊꯦꯠꯂꯤꯕ ꯃꯃꯥꯟꯅꯕꯤ ꯃꯥꯔꯤꯌꯥꯒꯤ ꯐꯣꯇꯣꯁꯤꯡ ꯑꯁꯤꯕꯨ ꯌꯦꯡꯂꯤ ꯁ꯭ꯄꯦꯁꯁꯤꯞ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕꯁꯤ ꯑꯇꯣꯞꯄ ꯀꯅꯥꯃꯠꯇ ꯌꯥꯎꯗꯦ ꯀꯦꯔꯣꯜ ꯃꯊꯟꯗꯅꯤ ꯃꯐꯝꯁꯤꯗ ꯃꯥꯒꯤ ꯈꯣꯡꯕꯨꯔꯣꯏ ꯑꯣꯏꯔꯤꯕ ꯍꯥꯏꯕꯕꯨ ꯒꯨꯁ ꯍꯥꯏꯅ ꯃꯤꯡꯊꯣꯟꯕ ꯍꯧꯗꯣꯡ ꯃꯈꯜ ꯑꯁꯤꯅꯤ ꯃꯌꯥꯝꯗ ꯚꯥꯞ ꯇꯥꯅꯕ ꯍꯥꯏꯖꯔꯝꯒꯦ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯍꯧꯗꯣꯡ ꯑꯁꯤ ꯏꯆꯝ ꯆꯝꯕ ꯍꯧꯗꯣꯡ ꯅꯠꯇꯦ ꯃꯈꯣꯏꯒꯤ ꯀꯥꯡꯂꯨꯞ ꯑꯁꯤꯕꯨ ꯐ꯭ꯂꯦꯔꯀꯟ ꯍꯥꯏꯅ ꯀꯧꯏ ꯍꯧꯗꯣꯡ ꯑꯁꯤꯗ ꯑꯉꯛꯄ ꯃꯈꯜꯒꯤ ꯄꯥꯋꯔꯁꯤꯡ ꯌꯥꯎꯔꯤꯕꯅꯤ ꯃꯗꯨꯗꯤ ꯃꯈꯥ ꯇꯥꯊꯔꯛꯄ ꯐꯤꯂꯝꯒꯤ ꯋꯥꯔꯤꯗ ꯈꯪꯕꯤꯔꯒꯅꯤ ꯍꯧꯖꯤꯛ ꯀꯦꯔꯣꯜꯅ ꯍꯧꯗꯣꯡ ꯑꯁꯤꯒ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯃꯐꯝꯁꯤꯗ ꯅꯤꯛ ꯐ꯭ꯌꯨꯔꯤꯅ ꯀꯣꯜ ꯇꯧꯁꯤꯜꯂꯛꯂꯦ ꯅꯤꯛ ꯐ꯭ꯌꯨꯔꯤꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤ ꯁꯦꯕꯔ ꯍꯥꯏꯅ ꯃꯤꯡꯒꯧꯕ ꯁ꯭ꯄꯦꯁ ꯁ꯭ꯇꯦꯁꯟ ꯑꯃꯗꯅꯤ ꯁꯦꯕꯔ ꯍꯥꯏꯕꯒꯤ ꯂꯣꯡ ꯐꯣꯝꯗꯤ ꯗ ꯁ꯭ꯇ꯭ꯔꯦꯇꯦꯖꯤꯛ ꯑꯦꯔꯣꯁ꯭ꯄꯦꯁ ꯕꯥꯏꯑꯣꯐꯤꯖꯤꯛꯁ ꯑꯦꯟ ꯗ ꯑꯦꯛꯖꯣꯂꯤꯡꯒ꯭ꯋꯤꯁꯇꯤꯛ ꯔꯦꯁꯄꯣꯟꯁ ꯍꯥꯏꯕꯅꯤ ꯃꯐꯝꯁꯤꯗ ꯃꯈꯣꯏꯅ ꯂꯩꯔꯤꯕꯁꯤ ꯑꯇꯣꯞꯄ ꯄ꯭ꯂꯥꯅꯦꯠꯇꯒꯤ ꯂꯥꯟꯗꯥꯔꯛꯄꯗ ꯄ꯭ꯔꯤꯊꯤꯕꯤꯕꯨ ꯉꯥꯛ ꯁꯦꯟꯅꯅꯕꯒꯤꯗꯃꯛꯇ ꯂꯩꯔꯤꯕꯅꯤ ꯅꯤꯛ ꯐ꯭ꯌꯨꯔꯤꯅ ꯅꯣꯛꯇꯨꯅ ꯍꯪꯂꯛꯏ ꯁ꯭ꯄꯦꯁꯇ ꯅꯥꯏꯇꯣꯝ ꯑꯣꯏꯅ ꯂꯩꯕꯤ ꯋꯥꯔꯤꯌꯔ ꯅꯪꯕꯨ ꯀꯝꯗꯧꯔꯤꯕꯒꯦ ꯑꯁꯨꯝꯅ ꯃꯈꯣꯏꯅꯤ ꯁꯤ ꯐꯥꯒꯤ ꯖꯨꯒꯥꯏ ꯇꯧꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯦ ꯀꯦꯔꯣꯜꯅ ꯍꯥꯏꯔꯤ ꯀꯔꯤꯒꯤꯗꯃꯛꯇ ꯑꯩꯕꯨ ꯅꯤꯡꯁꯤꯡꯂꯛꯄꯅꯣ ꯃꯁꯤꯗ ꯅꯤꯛꯅ ꯄꯨꯡ ꯈꯔꯒꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯖꯝ ꯄꯣꯏꯟꯠ ꯑꯁꯤꯗ ꯏꯅꯔꯖꯤ ꯈꯪꯍꯦꯟ ꯍꯦꯟꯒꯠꯂꯛꯄ ꯎꯏ ꯃꯁꯤꯕꯨ ꯀꯔꯤꯅ ꯑꯣꯏꯍꯜꯂꯤꯕꯅꯣ ꯅꯪ ꯈꯪꯕ꯭ꯔꯥ ꯃꯁꯤꯗ ꯀꯦꯔꯣꯜꯅ ꯍꯥꯏꯔꯤ ꯑꯩꯗꯤ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨ ꯈꯪꯍꯧꯗ꯭ꯔꯦ ꯀꯔꯤ ꯃꯔꯝꯗꯒꯤ ꯑꯣꯏꯔꯤꯕꯅꯣ ꯍꯥꯏꯕꯗꯨ ꯆꯦꯛ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯃꯥꯅ ꯆꯦꯛ ꯇꯧꯕ ꯍꯧꯈ꯭ꯔꯦ ꯅꯤꯛꯅ ꯍꯥꯏꯔꯤ ꯏꯅꯔꯖꯤ ꯈꯪꯍꯦꯟ ꯍꯦꯟꯒꯠꯂꯛꯄꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯩꯈꯣꯏꯒꯤ ꯅꯦꯠꯋꯥꯔꯛ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯗꯥꯎꯟ ꯆꯠꯂꯦ ꯃꯁꯤꯗ ꯀꯦꯔꯣꯜꯅꯁꯨ ꯉꯛꯄ ꯐꯥꯎꯔꯤ ꯅꯤꯛꯅ ꯃꯈꯥ ꯇꯥꯔꯛꯏ ꯑꯩꯈꯣꯏꯒꯤ ꯅ꯭ꯌꯨꯔꯦꯜ ꯅꯦꯠꯋꯥꯔꯛ ꯇꯤꯝꯅ ꯊꯤꯒꯠꯄꯗꯒꯤ ꯊꯣꯛꯂꯤꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯁꯤ MP418 ꯍꯥꯏꯔꯤꯕ ꯄ꯭ꯂꯥꯅꯦꯠ ꯑꯁꯤꯒꯤ ꯃꯌꯥꯗꯒꯤꯅꯤ ꯍꯥꯏ ꯅꯪꯗꯤ ꯍꯧꯖꯤꯛꯁꯨ ꯄ꯭ꯂꯥꯅꯦꯠ ꯑꯗꯨꯒꯤ ꯃꯌꯥꯗ ꯂꯩꯔꯤꯕꯅꯤ ꯑꯗꯨꯅ ꯀꯔꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕꯅꯣ ꯍꯥꯏꯕꯗꯨ ꯑꯃꯨꯛꯇ ꯆꯦꯛ ꯇꯧ ꯍꯥꯏꯔꯛꯂꯦ ꯃꯁꯤꯗꯒꯤ ꯀꯦꯔꯣꯜꯅꯁꯨ ꯑꯩ ꯊꯣꯛꯇꯨꯅ ꯆꯦꯛ ꯇꯧꯔꯒꯦ ꯍꯥꯏꯗꯨꯅ ꯃꯐꯝꯁꯤꯗꯒꯤ ꯍꯧꯒꯠꯈ꯭ꯔꯦ ꯇꯟꯖꯥꯁꯤꯗ ꯅꯤꯛꯅ ꯍꯥꯏꯔꯛꯏ ꯃꯣꯅꯤꯀꯥꯒꯤ ꯇꯤꯝꯅꯁꯨ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯁꯤ ꯀꯗꯥꯏꯗꯒꯤ ꯍꯧꯔꯛꯄꯅꯣ ꯍꯥꯏꯕ ꯈꯪꯅꯅꯕꯒꯤꯗꯃꯛꯇ ꯆꯦꯛ ꯇꯧꯔꯤꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯀꯦꯔꯣꯜ ꯑꯁꯤ ꯉꯛꯈ꯭ꯔꯦ ꯃꯥꯅ ꯉꯛꯇꯨꯅ ꯍꯥꯏꯔꯛꯏ ꯃꯣꯅꯤꯀꯥꯗꯤ ꯃꯐꯝ ꯑꯗꯨꯗ ꯀꯩꯗꯧꯔꯤꯕ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯇꯗꯅ ꯃꯁꯤꯗ ꯅꯤꯛꯅ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯏ ꯃꯇꯝ ꯑꯃꯗ ꯄꯤꯛꯂꯤꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯣꯏꯔꯝꯕꯤ ꯃꯣꯅꯤꯀꯥ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯆꯥꯎꯔꯦ ꯑꯦꯁꯇ꯭ꯔꯣꯅꯣꯠ ꯑꯃ ꯑꯣꯏꯗꯨꯅ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯊꯕꯛ ꯇꯧꯔꯤꯕꯅꯤ ꯃꯁꯤꯗ ꯀꯦꯔꯣꯜꯅꯁꯨ ꯃꯥꯒꯤ ꯃꯃꯥꯟꯅꯕꯤ ꯃꯥꯔꯤꯌꯥ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤ ꯃꯣꯅꯤꯀꯥꯒ ꯀꯥꯞꯃꯤꯟꯅꯕ ꯐꯣꯇꯣ ꯑꯁꯤꯕꯨ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯎꯠꯂꯛꯂꯤꯕꯁꯤ ꯃꯣꯅꯤꯀꯥ ꯔꯦꯝꯕꯣ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯒꯤ ꯑꯦꯁꯇ꯭ꯔꯣꯅꯣꯠ ꯀꯥꯡꯕꯨꯅ ꯁ꯭ꯄꯦꯁꯇ ꯂꯩꯕ ꯆꯥꯎꯔꯕ ꯃꯦꯁꯤꯟ ꯑꯃ ꯁꯦꯝꯖꯤꯟꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ ꯑꯗꯨꯒ ꯃꯌꯥꯝꯗ ꯚꯥꯞ ꯇꯥꯅꯕ ꯍꯥꯏꯖꯔꯝꯒꯦ ꯃꯣꯅꯤꯀꯥ ꯔꯦꯝꯕꯣ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯁꯨ ꯁꯨꯄꯔ ꯍꯤꯔꯣ ꯑꯃꯅꯤ ꯃꯥꯁꯨ ꯁꯥꯊꯤꯔꯕ ꯄꯥꯋꯔꯁꯤꯡ ꯆꯦꯟꯕꯤ ꯅꯨꯄꯤ ꯑꯃꯅꯤ ꯃꯁꯤꯒꯤ ꯄꯥꯋꯔꯁꯤ ꯃꯥꯅ ꯀꯗꯥꯏꯗꯒꯤ ꯐꯪꯈꯤꯕꯅꯣ ꯍꯥꯏꯕꯗꯨꯗꯤ 2021ꯗ ꯔꯤꯂꯤꯁ ꯇꯧꯔꯛꯈꯤꯕ ꯋꯥꯟꯗꯥ ꯚꯤꯖꯟ ꯍꯥꯏꯕ ꯋꯦꯕ ꯁꯦꯔꯤꯁ ꯑꯗꯨ ꯌꯦꯡꯕ ꯃꯤꯑꯣꯏꯁꯤꯡꯅꯗꯤ ꯁꯣꯏꯗꯅ ꯚꯥꯞ ꯇꯥꯕꯤꯒꯅꯤ ꯃꯁꯤꯒꯤ ꯁꯦꯔꯤꯁ ꯑꯁꯤꯗ ꯋꯥꯟꯗꯥꯅ ꯃꯥꯒꯤ ꯃꯦꯖꯤꯛꯀꯤ ꯄꯥꯋꯔꯗꯒꯤ ꯂꯥꯏꯠ ꯁ꯭ꯄꯦꯛꯇ꯭ꯔꯝ ꯁꯤꯖꯤꯟꯅꯗꯨꯅ ꯁꯤꯜ ꯑꯃ ꯈꯥꯖꯤꯟꯗꯨꯅ ꯊꯝꯈꯤꯕꯅꯤ ꯃꯁꯤꯒꯤ ꯁꯤꯜ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯣꯅꯤꯀꯥꯅ ꯆꯪꯁꯤꯟꯅꯕ ꯍꯣꯠꯅꯔꯨꯕꯅꯤ ꯑꯁꯨꯝꯅ ꯇꯧꯔꯨꯕꯗꯒꯤ ꯃꯥꯒꯤ ꯃꯁꯥꯗ ꯁꯨꯄꯔ ꯍꯤꯔꯣ ꯄꯥꯋꯔ ꯂꯥꯛꯈꯤꯕꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯃꯣꯅꯤꯀꯥꯒꯤ ꯍꯛꯆꯥꯡ ꯑꯁꯤ ꯇ꯭ꯔꯥꯟꯁꯄꯦꯔꯦꯟ ꯑꯣꯏꯅ ꯆꯠꯄꯁꯨ ꯉꯝꯃꯤ ꯑꯗꯨꯒ ꯃꯉꯥꯜꯒꯤ ꯋꯦꯕ ꯂꯦꯡ ꯈꯨꯗꯤꯡꯃꯛꯄꯨ ꯃꯥꯒꯤ ꯃꯃꯤꯠꯅ ꯎꯕꯁꯨ ꯉꯝꯃꯤ ꯑꯃꯗꯤ ꯂꯥꯏꯠ ꯏꯅꯔꯖꯤ ꯁꯤꯖꯤꯟꯅꯗꯨꯅ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕꯁꯨ ꯉꯝꯈꯤꯕꯅꯤ
ꯃꯁꯤꯗꯒꯤ ꯃꯥꯕꯨꯁꯨ ꯁꯨꯄꯔ ꯍꯤꯔꯣ ꯑꯃ ꯑꯣꯏꯅ ꯃꯌꯥꯝꯅ ꯈꯪꯅꯈꯤꯕꯅꯤ ꯃꯥꯒꯤ ꯃꯔꯝꯗ ꯁꯟꯗꯣꯛꯅ ꯈꯪꯕꯤꯅꯤꯡꯂꯕꯗꯤ ꯋꯥꯟꯗꯥ ꯚꯤꯖꯟ ꯍꯥꯏꯔꯤꯕ ꯋꯦꯕ ꯁꯤꯔꯤꯁ ꯑꯁꯤ ꯌꯦꯡꯕꯤꯌꯨ ꯍꯧꯖꯤꯛ ꯃꯥꯒꯤ ꯄꯥꯋꯔ ꯁꯤꯖꯤꯟꯅꯗꯨꯅ ꯆꯥꯎꯔꯕ ꯃꯦꯁꯤꯟ ꯑꯁꯤꯕꯨ ꯁꯦꯝꯖꯤꯟꯅꯕ ꯍꯣꯠꯅꯔꯤ ꯍꯧꯖꯤꯛ ꯃꯣꯅꯤꯀꯥꯅ ꯃꯥꯒꯤ ꯀꯣꯂꯤꯛꯁꯤꯡꯗ ꯍꯥꯏꯔꯤ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯣ ꯑꯗꯨꯒ ꯅꯦꯠꯋꯥꯔꯛꯁꯤꯡ ꯁ꯭ꯇꯦꯕꯜ ꯑꯣꯏꯔꯕꯔꯥ ꯍꯥꯏꯕꯗꯨ ꯌꯦꯡꯉꯨ ꯑꯩꯗꯤ ꯊꯣꯛꯂꯤꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯁꯤ ꯀꯔꯤꯗꯒꯤ ꯑꯣꯏꯔꯛꯄꯅꯣ ꯍꯥꯏꯕꯗꯨ ꯃꯨꯟꯅ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯃꯁꯤꯕꯨ ꯁꯦꯝꯖꯤꯟꯅꯕ ꯍꯣꯠꯅꯒꯦ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯁ꯭ꯄꯦꯁꯇ ꯖꯝ ꯄꯣꯏꯟꯠ ꯊꯣꯛꯂꯤꯕꯁꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯗꯅ ꯀꯦꯔꯣꯜ ꯗꯦꯟꯕꯔꯅ ꯃꯥꯒꯤ ꯀꯦꯞꯇꯦꯟ ꯃꯥꯔꯚꯦꯜꯒꯤ ꯁꯨꯠ ꯁꯦꯠꯆꯤꯟꯗꯨꯅ MP418 ꯍꯥꯏꯔꯤꯕ ꯄ꯭ꯂꯥꯅꯦꯠ ꯑꯁꯤꯗ ꯀꯔꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯊꯣꯛꯄꯅꯣ ꯍꯥꯏꯕꯗꯨ ꯌꯦꯡꯂꯨꯅꯕꯒꯤꯗꯃꯛꯇ ꯃꯥꯒꯤ ꯒꯨꯁ ꯍꯥꯏꯔꯤꯕ ꯍꯧꯗꯣꯡ ꯑꯁꯤꯒ ꯂꯣꯏꯅꯅ ꯄ꯭ꯂꯥꯅꯦꯠ ꯑꯁꯤ ꯇꯝꯅ ꯄꯥꯏꯁꯤꯜꯂꯛꯂꯤ ꯃꯥꯅ ꯅꯤꯛ ꯐ꯭ꯌꯨꯔꯤꯗ ꯀꯣꯜ ꯇꯧꯈ꯭ꯔꯦ ꯑꯗꯨꯒ ꯍꯥꯏꯔꯤ ꯃꯐꯝ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯆꯤꯡꯅꯕ ꯑꯃꯗꯤ ꯂꯩꯔꯦ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯅꯤꯛ ꯐ꯭ꯌꯨꯔꯤꯅꯁꯨ ꯃꯣꯅꯤꯀꯥ ꯔꯦꯝꯕꯣꯒꯁꯨ ꯀꯣꯜ ꯑꯁꯤꯗ ꯀꯅꯦꯛꯁꯟ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯀꯝꯄ꯭ꯌꯨꯇꯔꯗ ꯍꯥꯏꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯑꯍꯨꯝꯃꯛ ꯀꯣꯜ ꯀꯅꯦꯛꯁꯟꯗ ꯂꯣꯏꯅ ꯂꯩꯈ꯭ꯔꯦ ꯅꯤꯛꯅ ꯃꯣꯅꯤꯀꯥꯗ ꯍꯥꯏꯔꯤ ꯅꯪꯅ ꯆꯪꯁꯤꯜꯂꯤꯕꯗꯨ ꯀꯗꯥꯏꯗꯅꯣ ꯃꯥꯅ ꯈꯨꯝꯂꯛꯏ ꯏꯅꯔꯖꯤ ꯑꯣꯚꯔꯂꯣꯗ ꯑꯣꯏꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯖꯝ ꯄꯣꯏꯟꯠ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯁꯥꯏꯗ ꯏꯐꯦꯛ ꯑꯃ ꯂꯩꯔꯦ ꯃꯁꯤꯒꯤ ꯔꯤꯗꯤꯡ ꯂꯧꯅꯅꯕꯒꯤꯗꯃꯛꯇ ꯆꯪꯁꯤꯟꯕꯅꯤ ꯑꯗꯨꯕꯨ ꯅꯤꯛꯅꯗꯤ ꯃꯉꯣꯟꯗ ꯆꯪꯗꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯛꯏ ꯇꯧꯕꯇꯕꯨ ꯉꯥꯡꯅꯔꯤꯕ ꯈꯣꯟꯖꯦꯜꯁꯤ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯟꯅꯗ꯭ꯔꯦ ꯅꯥꯀꯜ ꯑꯃꯗ ꯀꯦꯞꯇꯦꯟ ꯃꯥꯔꯚꯦꯜꯁꯨ MP418 ꯍꯥꯏꯔꯤꯕ ꯄ꯭ꯂꯥꯅꯦꯠ ꯑꯁꯤꯗ ꯄꯥꯏꯊꯔꯛꯂꯦ ꯃꯥꯅ ꯍꯥꯏꯔꯤ ꯍꯧꯖꯤꯛꯀꯤ ꯈꯣꯟꯖꯦꯜꯗꯨꯕꯨ ꯃꯣꯅꯤꯀꯥꯔꯥ ꯑꯗꯨꯒ ꯃꯥꯒꯤ ꯈꯣꯟꯖꯦꯜ ꯑꯁꯤꯁꯨ ꯃꯣꯅꯤꯀꯥꯅ ꯇꯥꯔꯦ ꯃꯁꯤꯗꯒꯤ ꯃꯥꯅꯁꯨ ꯈꯪꯂꯦ मागी आंटी केरोलनी हाइबसी तबुदबु मयामदा हाइजरमगे मोनिकाना मागी आंटी केरोलबु अदुक्की मतिक साउदुन लेरिबनी मसी मरमदी माना सकलम वासक दु ngaखिदबगी दमक्तनी हाइबदी अइना ममांगदसु पंजखरे मोनिकागी ममा मारिया सी कैंसर न मरम ओइदुना सिख्रबनी ममा मारियाना पिकलिबी मचानुपी मोनिकाबु ममानबी केरोलगी मफमदा सिनरमनी अदुबु केरोलनदी अइ सोइदनमकी याम थुना नंगबु यंगसिनबगी दमक्ता पृथ्वीदा अमु हलखिनी हाइरमलगा सत्खिबदगी हलखिदबनी मरमसदगी ngasi फावबो मोनिकाना माबु साउदुन लेरिबनी केरोल नदी मागी थमोइदे यामना हराउबो लैना हौजिकी दु मोनिकाना ट्राइना हंजिन हंजिन निक फ्यूरीगी मफमदा हंगली मसिदा निकनसु होय मानी नंग मागा वारी सानबा पामब्रा मदु मोनिकाना दि खोंजेल थक थक निकतुना थमोइदा इमोशन फाउदुना हाइरई आई तंजासदा मागा वारी सानबा नंग लोय असुम तौस्ते केरोल नसु खंगले मांगोंदा मोनिकाना साउरे हाइबसी हौजिक निकना हाइरी मोनिका दुना तौगनु नोंग नत्रगा नोंगमदि नंगी आंटी केरोल गा नंग वारी सानबा हाइबसी सोइद्रबनी मोनिकाना खुमी होय चुमी अदुबुदी अदुरबसु ngasi di family function attend तौननबगी मूड अइंगोंदा लैते असुम हाइदुना केरोल गा वारी सानबा हाइबसी याद्रे मसिदा केरोल की थमोइदसु नुंगाइतब फावरे मसि मदुगना माना प्लानेट सिदा दुमदुम संगसिलली हौजिक माना करिगुंबा म उबदगी हाइरई जम पॉइंट एनर्जी ओवरलोड थोकलिबसि मरम हौजिकति खंगले अदुगदे हौजिक उललिबसि ngасai दारबेन की कांगुन मफमसदा लाखिबगी जम पॉइंट अमा हांगदोक्तुन लेरिबसि उरे केरोलना हाइरी मफमसदा जम पॉइंट अमा लेरे तबुदबु हौजिक फावबु खुमजिल्लु हाइबदि याद्रे अदुगा माना सुम संगसिलकपता चावरपु कोम अमसु लेरमले मसि ngасai दारबेनना मागी बेंगल यावबु पोक्स अदु लौथोखिबा कोम अदुनी अदुगा मनाक्ता काइरबा मसेटसिंगसु तादुन लेरी केरोलना संगसिन्दुना येंगबदा नुंपाक अमगी ममाइदा बेंगलगी ब्लूप्रिंट थोक्तुन लेरिबसिसु उरे अदुगा नाकलमदना मोनिकाना जंप पॉइंट सिगी मनाक्ता संगसिल्ली अदुगा माना हाइरी हौजिकसु जंप पॉइंट सिगी मनुंगदगी एनर्जी सिंग लीक ओइरी माना सुम जंप पॉइंट सिगी मनाक्ता संगसिल्ली अदुगा नाकलमदोमदसु केरोलना थिंगजिल्लु हाइबा यादना लेरिबा जंप पॉइंट सिगी मनाक्ता संगसिलक्लिबनी मखोयनी से मतम अमथदा जंप पॉइंट की एनर्जी लीक ओइरिबसिबु सोक्ननबो होनरुरे अदुगा नाकलमदा उललिबसि ngасai कमाला खान हाइबदि मिस मार्बेल की खुदांगदि यावरिबा बेंगल अदुदा मंगाल फुदोरपगी मतांग अदुनी हाइबदि थोकलिबा थौदो असि मखोय उहुमदा मतम अमतदा थोकपनी हाइबसि फिल्म असिबु येंगलिबा अखोयदो उटपनी मतौसुमना मोनिका अमदि केरोलना लीक ओइरिबा एनर्जी इस हेक सोकलुबदगिदि मखोय उहुमसे अमन अमगी मफमदा स्विच तौखरे हाइबदि मफम होंगदोकनखरे हाइबनी मोनिकाना केरोलना लेरमलिबा प्लानेट असिदोने ताखरे कमाला खाना मोनिकाना लेरमलिबा स्पेस असिदा मागी सूट मनुंग इस सोंसिलक्तुना स्पेस ता ताउदुन लेरे अदुगा कैप्टन मार्बेलना कमाला खान की कासदा फाउदोरले मतौसुमना मखोय अहुमसि अमन अमगी मफमदा होंगदोकनदुना फाउदोकनरले अदुबु कमाला सिदि पाखतपद लोयरे स्पेस सूट अमगा लोयना स्पेस ता ताउदुन लेरमसिदा मादी पाखतपदगी कपले मतौसुम महक यामना कन लाउदुना कपपग लोयना माना हुजि पाइसिलिबसि सेवर हाइबे स्पेस स्टेशन सिगी मनाक्तनी मनुंग लोमदना निक फ्यूरी सि लेरिबनी माना सुंगक्तुनि येंगले हौजे कमालानसु मनुंगदा लेरिबा निक सिबु उरे मसिदगी माना याना हाउना अइना नंगबु मसक खंगी नंगसि निक फ्यूरी नत्रा अइगी मिंग मिस मार्बेल कौई अइ न्यू जर्सी दगिनी ngasi gi tholiba thaudo asi aibu avenger team da khanna nabagi damakta audition lauriba natro masi hai hairaduna mahak yana harauduna noli adu nick fury is de hojik sungak belepri mana hairi karino tauriba drama asna adu nakalamdana captain marvel sisu kamala gi ka da phawdor pus ngak padloire kas da mana sum yenglakpada magi photo sing amadi magi ayek pal hai kya ama leiriba si ure masigi mana su khangle mafam si mangon da ngaujaba kana gumba magi ka ni haibisi masi matung da kas gi tholok tun sen tholok matamdadi kamala gi mama mapa amadi mayam bana phamliba kas da tholole मसानुपी कादगी कैप्टन मार्बेल न थोलकपसिदा मखोइदि ngakpद लोइख्रे अदुगा कैप्टन मार्बेल न सुंगक्तुना हाइरी हाय नखोइ युमसि यामना फजै मसि हारमलगा युंगी मपान थोख्रे अदुगा युमसदगी पाइथोखिगे हाइदुना मागी पावर सि हेक्सि नरुम मतमददी ngसाइगी दुमाइना मागी हक्सांग से अमुकसु स्विच तौदुना माना हाना लेरमलिबो मफमसिदा फावदोगुरे अदुबु तांजासिदि अतोप क्री कांगबुगी मियोइसिंगना मोनिकादा अटैक तौननबगी दमक्ता सेंसिलकप तांजानी अदुबु मोनिकागी मुहत्ता मावना फावदोगुरे लेरमलिबो क्री कांगबुगी लानमिसिंगसिग माग फाइट तौनखरे होजै कैप्टन मार्बेल न लानमि मसपतुना हंगले करिनो इंगोन थोकलिबो थौदोसे नखोइगी लुसिंगबि दारबेना इंगोन करि तौखरबनो मसिदा लानमिसिन खुमी नंगदे अखोइगी प्लानेट पुपुंग तुम तुम हनबि नुपीनी अखोइगी प्लानेट ता लेरिबो प्रजा खुदिम नंगबु हादनबगी दमक्ता इखौ लांगदुना लेरिबनी
asuma leringe mafam se lanmi kya masu chen chilak le makhoi sing sibu captain marvel na magi powerful orba shakti si na dun loin hatok le matungda yamna shawg loina na magi spaceship tong halak le aduga Nick Fury da mar call tawdun hairi tholam liba problem sing sig horuk pham se ai hojik di loina khang le tawlam liba khuding ma asti darwen na tohon boiram le makhoi gi kri kangbuna Skrull sing da landan na bagi damak ta sakhe ha ba pawso ina tare aduna mabu thinglu da ba yaro ha dun chana na bagi damak ta sem sakre Nick Fury na hairi makhoi na chali bu lan tawbuna te marup oina tina si haiduna yasin na ba purak na bagi damak ta chali bani nang na kari kari tawrunu hairak lami adubu Nick Fury na hairi wafam sta da na captain marvel na magi spaceship si thawduna yamna yangna jump point si manung da paishin kre Masih matung dulu lihat si Monica gan Nick Fury ke wari sana dulu jali. Thok riba thok do si maram dam koi khanna nei nari. Nick na hairi Kamala Khan Kobi atau peminga mana Miss Marvel hai na khangna binu pi masa ama mafam sidan nangi mahut sinduna lagami. Hojik Monica na su Kamala gi maram dam agi devices te check tawduna nei nari. Aduga hairi mahak su superhero power sen binu pi masa amani. Tabu tabu mangon da teleportation gi power lai badi natte. Matau karam na igi mahut sinduna mafam sidan mana song silaliban. Nick na hangli MP418 hariba planet du nangni yoru badu kari kari nangonda orakpano hai badu aingon tamu. Monica na hari aiso hojik phaw gyan ta bangam dri madu maram da. Nakalamada Kamala gi yum da mulale man hoji yamna kana mama mapa da hairi phaglang do ina thugai banati ai gi hakchang si space ta tawdun le rubani mana sum hairi wasing si mama pan di thajab leite mapan hairi adore badi phaglang si nangi marup captain marvel na thugai batare asum harik pada Kamala si ngakre maman hairi hoi chumi nang ngauja ba captain marvel hai bi nu pi du yuma sing manung da maharani amagum koi chat chatun le ramle bani aduga nang na mung space ta tawdun le rugi wari mu khoi da lisile asum harik pada gi makhoi na ngang wasing na si Kamala na di amta thaba leitre masigi maram di man ngaujari ba captain marvel si magi yum da laklam le hai pwa hai sidani nakal da phamli ba mayam ba Amir Khan hairi tawri ba khuding ma si makhoi ani manara ga tawri ba ramani masi maram di magi mai thong da mamol nok pagi sakta mai no ba phagli masigi mama muniba madi mapa Yusuf Khan su nakhoi ni pulga kari kari tawri ba no hain hangle adu makhoi na hairi bu sing se amata ta dana Kamala na di magi yum da captain marvel la ami hai bis da harudun shomli nakal madana captain marvel si magi ship thodun lali mana hojik changchil liba planet sigi maming si Tarnek sain kawi mafam sta mana lakli bagi maramdi kri kangbu na Skrull kangbu da landana bagi damak sangsin khre haiba pawsi tabadagi makhoi bu kanna bagi damak sangsil liwani mana planet sigi orbit yoshilakpa matamda kri singi spaceship leiriba si ure masdagi masagi spaceship asibu invisible mode ta onthole haibadi sauda ba mong da onthole haibani masing matung da magi gu sari bhaudong sing maga punduna kri singi spaceship manung sta paishin khre hojik ulali basi Tarnek sari ba planet sida Skrull singa leiriba yum sing si ulai mafam si Skrull singi asing ba planet natte makhoi gi planet ti mangno loi khrabani masigi Tarnek sari ba planet sida makhoi na refugee colony semno leibani hoje kri kangbu gi lusing bo riba Darben hari binu pisiga Skrull kangbu gi lusing bo riba Drod hari banu pasiga phamina duna meeting am pangthokle Droz na hari khoi Skrull hari ba kangbu si universe ki mafam khudi makti gi sining sit ta hinghu ba jati ma haibu oirabani mafam hong duna planet kya da chong duna khundarakbani marmasna khoi bu refugee kangbu haina mayam na kaunaribani adu moina mak khoi kangbu sigi afaba oina bagi damakta matama ma da yekna ba oirabana khoi ga punnuna meeting tawduna ngasi suwari sanaribasini masi punamak khoi gi jati sigi yaifana bagi damakta honaribani masda Darben hairi nakhoi da karam ba awaba sing ta khrabano haibadu aingondagi hena khangba mi mata leiroi aduna nakhoi gi yaifana bagi damakta su ain khalibani akhoi gi Hala hariba planet do hujikti mi ta ba yadaba haibadu oisilagle masigi maramdi matama ma da akhoi gi planet ta civil war thoki duga captain marvel haribi nupi duna supreme intelligence haina khangdari ba AI adu bu thugai rubadagi akhoi gi planet Hala gi nuksit ta hu sian khre thakna na ba ising amata leitre aduga thokliba numit ki mangal sumang thi dore maramasdagi akhoi gi Hala hariba planet sibu hinganna bagi damak amadi akhoi gi praja sing tek ta kaidana lehenna ba masiga loina na akhoi gi Skrull hariba kanglu basigi praja sing su tek ta kaidana leina bagi damak ta hanagi leiramba yengthina bagi wakhalo adu kauthokna duna marup sana bagi wafam maina hawdokna bagi damak ta laklibani nakhoi gi planet sdagi aina pamli basi nakhoi gi nungsit asini masibu akhoi gi planet Hala da pukhi ga dawri bani masda nakhoi na karisu pakhaningai leite masigi maramdi nakhoi gi kangbu sisu akhoi gi planet Hala da loina puga dawri bani aduga nakhoi da matik chaba ijet ka loina na khunda leita hanabagi khudong chaba piga dawri bani masda nakhoi na ingonda apan ba pirakanu karigumba aina nakhoi gi planet ki nungsit asibu namdun mun batarabadi nakhoi shor phundana loina sigani masigi thawdo asibu aina thokan ba pamdabadagi nakhoi ga ningthina wari sanaduna marup oibagi mong da phongdopani asuna harakpada Skrull gi lusing bo riba Drod sisu upai leitre nakalamadana captain marvel na kri singi space manung da lora sangsilaklibani mana manung sta zum sangsilakpa matamda makhoi gi lami nupa amada thengakre aduga mana lauduna hairi pumnamak pumang takhan binu pi si mafamsta lagle mafamsta security alarm su khongkre captain marvel na songsilaktuno magi power sin aduna nupa sta thili tabuda bo handa amuka su Kamala ga switch tawna duna mafam onthokna duna phawdurole hojikti space pasigi manung da Kamala Khan oina lagle magi manakta gus hari phawdong sisu leiri masi ubda ma dinga kuda loikre mangona attack tawna bagi damakta lami kya ma sensilai tanjas da gus hari phawdong sina magi machindagi octopus ki mawung da tentacle kya ma kapthorokna lanmi singsu magi machin nu pusin ru yosenkre masdagi Kamala di pakhat manmdagi yamna kana laudun kapkhre asuma leringi lanmi mana mangona attack tawna bagi damakta sensilai masdagi masabu ngakthokna bagi damakta magi power sin aduna heart light hana khangna ba mangal dagi onthorokpa object makhalasi puthorle tabudu magi power sin narubadagi amukka suma phamsdagi switch tawkhre hojeng mafamsda phawdor libasina Monica remboni
ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯒꯤ ꯃꯣꯅꯤꯀꯥ ꯔꯦꯝꯕꯣꯒ ꯌꯥꯝꯅ ꯀꯟꯅ ꯐꯨꯅꯈ꯭ꯔꯦ ꯅꯥꯀꯜ ꯑꯃꯗꯅ ꯀꯃꯥꯂꯥꯅ ꯃꯥꯒꯤ ꯌꯨꯝꯗ ꯐꯥꯎꯗꯣꯛꯂꯨꯔꯦ ꯒꯨꯁ ꯍꯥꯏꯔꯤꯕ ꯍꯧꯗꯣꯡ ꯑꯁꯤꯁꯨ ꯃꯥꯒ ꯂꯣꯏꯅꯔꯛꯂꯦ ꯃꯥꯅ ꯀꯞꯇꯨꯅ ꯍꯥꯏꯔꯤ ꯀꯔꯤꯅꯣ ꯑꯩꯉꯣꯟꯗ ꯊꯣꯛꯂꯤꯕꯁꯤꯕꯨ ꯃꯥꯒꯤ ꯐꯦꯃꯤꯂꯤꯅꯁꯨ ꯍꯥꯏꯔꯤ ꯑꯩꯈꯣꯏꯁꯨ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯃꯥꯅ ꯄꯥꯏꯔꯤꯕ ꯒꯨꯁ ꯍꯥꯏꯔꯤꯕ ꯍꯧꯗꯣꯡ ꯑꯁꯤ ꯑꯃꯨꯛꯀꯁꯨ ꯃꯆꯤꯟꯗꯒꯤ ꯇꯦꯟꯇꯤꯀꯜꯁꯤꯡ ꯄꯨꯊꯣꯔꯛꯂꯦ ꯃꯇꯧ ꯑꯁꯨꯝꯅ ꯌꯥꯝꯅ ꯇꯝꯊꯤꯔꯕ ꯃꯑꯣꯡꯗ ꯑꯣꯛꯇꯣꯄꯁꯀꯤ ꯇꯥꯏꯞꯇ ꯇꯧꯔꯛꯂꯤꯕꯁꯤ ꯎꯕꯗ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯄꯥꯈꯠꯅꯗꯨꯅ ꯂꯥꯎꯅꯔꯦ ꯃꯃꯥꯡꯗ ꯌꯣꯠꯁꯤꯟꯈꯤꯕ ꯀ꯭ꯔꯤ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤ ꯎꯕ ꯃꯐꯝꯁꯤꯗ ꯂꯣꯏꯅ ꯑꯣꯊꯣꯔꯛꯂꯦ ꯊꯣꯔꯛꯂꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯁꯨ ꯉꯛꯄꯗ ꯂꯣꯏꯈ꯭ꯔꯦ ꯑꯗꯨꯒ ꯑꯦꯇꯦꯛ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯆꯦꯟꯁꯤꯜꯂꯛꯂꯦ ꯅꯥꯀꯜ ꯑꯃꯗꯅ ꯅꯤꯛ ꯐ꯭ꯌꯨꯔꯤꯅ ꯂꯩꯔꯤꯕ ꯁ꯭ꯄꯦꯁ ꯁ꯭ꯇꯦꯁꯟ ꯑꯁꯤꯗ ꯎꯠꯂꯛꯂꯦ ꯃꯥꯒꯤ ꯃꯅꯥꯛꯇ ꯉꯁꯥꯏ ꯃꯣꯅꯤꯀꯥ ꯂꯩꯔꯝꯕꯗꯨ ꯍꯧꯖꯤꯛꯇꯤ ꯀꯦꯞꯇꯦꯟ ꯃꯥꯔꯚꯦꯜ ꯑꯣꯏꯅ ꯐꯥꯎꯗꯣꯔꯛꯈ꯭ꯔꯦ ꯅꯤꯛ ꯐ꯭ꯌꯨꯔꯤꯅ ꯍꯪꯂꯤ ꯃꯇꯧ ꯀꯔꯝꯅ ꯃꯐꯝꯁꯤꯗ ꯅꯪꯅ ꯐꯥꯎꯗꯣꯔꯛꯂꯤꯕꯅꯣ ꯀꯦꯞꯇꯦꯟ ꯃꯥꯔꯚꯦꯜꯅ ꯈꯨꯝꯃꯤ ꯀ꯭ꯔꯤꯁꯤꯡꯅ MP418 ꯍꯥꯏꯔꯤꯕ ꯄ꯭ꯂꯥꯅꯦꯠ ꯑꯗꯨꯒꯤ ꯃꯌꯥꯗ ꯋꯥꯔꯝ ꯍꯣꯜ ꯃꯈꯜ ꯑꯃ ꯍꯥꯡꯗꯣꯛꯇꯨꯅ ꯊꯝꯂꯝꯂꯤ ꯍꯥꯏꯕꯗꯤ ꯖꯝ ꯄꯣꯏꯟꯠ ꯑꯃ ꯍꯥꯡꯗꯣꯛꯇꯨꯅ ꯊꯝꯂꯝꯂꯤ ꯃꯗꯨꯕꯨ ꯑꯩꯅ ꯆꯪꯁꯤꯟꯗꯨꯅ ꯈꯨꯠꯅ ꯁꯣꯛꯂꯨꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯤꯛ ꯐ꯭ꯌꯨꯔꯤꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯤꯗꯃꯛꯇ ꯅꯪꯅ ꯃꯗꯨ ꯈꯨꯠꯅ ꯁꯣꯛꯂꯨꯔꯤꯕꯅꯣ ꯃꯇꯨꯡꯗꯗꯤ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯄꯣꯠꯁꯤꯡꯗ ꯈꯨꯠꯅ ꯀꯩꯗꯧꯅꯝꯇ ꯁꯣꯛꯂꯣꯏꯗꯕꯅꯤ ꯀꯦꯞꯇꯦꯟ ꯃꯥꯔꯚꯦꯜꯅ ꯍꯥꯏꯔꯤ ꯍꯧꯖꯤꯛ ꯃꯔꯩ ꯌꯦꯠꯅꯗꯨꯅ ꯂꯩꯕꯒꯤ ꯃꯇꯝ ꯅꯠꯇ꯭ꯔꯦ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯁꯣꯜꯕ ꯇꯧꯅꯅꯕ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯇꯧꯍꯧꯗꯕ ꯌꯥꯔꯔꯣꯏ ꯖꯝ ꯄꯣꯏꯟꯠ ꯑꯗꯨ ꯍꯦꯛ ꯁꯣꯛꯂꯨꯕꯒ ꯀꯔꯤꯒꯨꯝꯕ ꯏꯅꯔꯖꯤ ꯑꯃꯅ ꯑꯩ ꯈꯨꯠ ꯑꯁꯤꯗ ꯀꯣꯏꯁꯤꯟꯗꯨꯅ ꯂꯩꯈꯤꯕꯅꯤ ꯊꯥꯖꯗ꯭ꯔꯒ ꯌꯦꯡꯉꯨ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯈꯨꯠꯇꯒꯤ ꯄꯥꯋꯔ ꯄꯨꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯃꯥ ꯑꯃꯨꯛꯀꯁꯨ ꯁ꯭ꯋꯤꯆ ꯇꯧꯈ꯭ꯔꯦ ꯑꯗꯨꯒ ꯃꯥꯅ ꯐꯥꯎꯗꯣꯛꯂꯨꯔꯤꯕꯁꯤ ꯀꯃꯥꯂꯥꯒꯤ ꯌꯨꯝꯗꯅꯤ ꯃꯥꯒꯤ ꯇꯨꯡꯗ ꯀ꯭ꯔꯤ ꯀꯥꯡꯕꯨꯒꯤ ꯂꯥꯟꯃꯤꯁꯤꯡꯁꯤꯒ ꯀꯃꯥꯂꯥꯒꯤ ꯐꯦꯃꯤꯂꯤꯒ ꯌꯥꯝꯅ ꯀꯟꯅ ꯐꯥꯏꯠ ꯇꯧꯅꯔꯤꯕꯁꯤ ꯎꯔꯦ ꯃꯁꯤꯗꯒꯤ ꯑꯁꯥꯎꯕꯒ ꯂꯣꯏꯅꯅ ꯂꯥꯟꯃꯤꯁꯤꯡꯁꯤꯕꯨ ꯃꯥꯅ ꯌꯥꯝꯅ ꯇꯝꯊꯤꯅ ꯐꯨꯔꯦ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯅꯗꯤ ꯃꯥꯕꯨ ꯍꯦꯛ ꯎꯕꯒ ꯍꯥꯏꯔꯤ ꯅꯪ ꯑꯁꯤ ꯄꯨꯡꯃꯥꯡ ꯃꯥꯡꯍꯟꯕꯤ ꯄꯨꯡꯇꯨꯝ ꯇꯨꯝꯍꯟꯕꯤ ꯅꯨꯄꯤꯅꯤ ꯍꯥꯏꯗꯅ ꯍꯧꯖꯤꯛ ꯀꯦꯞꯇꯦꯟ ꯃꯥꯔꯚꯦꯜꯅ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤ ꯐꯨꯔꯛꯄꯗ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤ ꯄꯨꯡꯀꯥꯏ ꯀꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯥꯒꯤ ꯃꯈꯨꯠꯇꯒꯤ ꯄꯥꯋꯔ ꯁꯤꯖꯤꯟꯅꯔꯨꯕ ꯃꯇꯝꯗꯗꯤ ꯑꯃꯨꯛꯀꯁꯨ ꯁ꯭ꯋꯤꯆ ꯇꯧꯈ꯭ꯔꯦ ꯃꯐꯝ ꯑꯁꯤꯗ ꯀꯃꯥꯂꯥ ꯑꯁꯤ ꯑꯃꯨꯛ ꯐꯥꯎꯗꯣꯔꯛꯂꯦ ꯃꯥꯅꯁꯨ ꯄꯥꯋꯔ ꯁꯤꯖꯤꯟꯅꯗꯨꯅ ꯂꯥꯟꯃꯤꯁꯤꯗꯒꯤ ꯉꯥꯛꯊꯣꯛꯅꯕ ꯍꯣꯠꯅꯩ ꯇꯧꯕꯇꯕꯨ ꯃꯥꯅ ꯄꯥꯋꯔ ꯁꯤꯖꯤꯟꯅꯔꯨꯕꯗꯒꯤ ꯃꯥꯒꯤ ꯃꯁꯥꯁꯤ ꯑꯃꯨꯛꯀꯁꯨ ꯁ꯭ꯋꯤꯆ ꯇꯧꯈ꯭ꯔꯦ ꯑꯗꯨꯒ ꯃꯥꯅ ꯐꯥꯎꯗꯣꯛꯂꯨꯔꯤꯕꯁꯤ ꯃꯃꯥꯡꯗ ꯃꯣꯅꯤꯀꯥꯅ ꯐꯥꯏꯠ ꯇꯧꯅꯗꯨꯅ ꯂꯩꯔꯤꯕ ꯀ꯭ꯔꯤꯁꯤꯡꯒꯤ ꯁ꯭ꯄꯦꯁꯁꯤ ꯃꯅꯨꯡꯗꯅꯤ ꯑꯃꯨꯛꯀꯁꯨ ꯄꯥꯋꯔ ꯁꯤꯖꯤꯟꯅꯔꯨꯕꯗꯒꯤ ꯃꯐꯝ ꯑꯁꯤ ꯍꯣꯡꯗꯣꯛꯂꯦ ꯍꯟꯗꯛ ꯊꯣꯛꯂꯛꯂꯤꯕꯁꯤꯅ ꯅꯤꯛ ꯐ꯭ꯌꯨꯔꯤꯒꯤ ꯁ꯭ꯄꯦꯁ ꯁ꯭ꯇꯦꯁꯟ ꯑꯁꯤꯒꯤ ꯃꯅꯨꯡꯗꯅꯤ ꯃꯥꯅ ꯐꯥꯎꯗꯣꯔꯛꯄꯗ ꯂꯣꯏꯅꯔꯛꯂꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯒꯁꯨ ꯌꯥꯝꯅ ꯀꯟꯅ ꯐꯥꯏꯠ ꯇꯧꯅꯔꯤ ꯍꯧꯖꯤꯛꯇꯤ ꯅꯤꯛ ꯐ꯭ꯌꯨꯔꯤꯁꯨ ꯐꯥꯏꯠ ꯇꯧꯅꯕꯁꯤ ꯌꯥꯎꯈ꯭ꯔꯦ ꯃꯥꯅꯁꯨ ꯀ꯭ꯔꯤ ꯂꯥꯟꯃꯤ ꯀꯌꯥ ꯍꯥꯠꯂꯤ ꯅꯤꯛ ꯐ꯭ꯌꯨꯔꯤ ꯎꯖꯕꯗ ꯀꯃꯥꯂꯥ ꯑꯁꯤ ꯍꯔꯥꯎꯕꯗ ꯂꯣꯏꯈ꯭ꯔꯦ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯔꯣꯝꯗꯁꯨ ꯀꯦꯞꯇꯦꯟ ꯃꯥꯔꯚꯦꯜꯅ ꯂꯥꯟꯃꯤ ꯀꯌꯥ ꯑꯃ ꯐꯨꯊꯔꯤ ꯃꯥꯒꯤ ꯄꯥꯋꯔ ꯑꯁꯤ ꯁꯤꯖꯤꯟꯅꯒꯦ ꯇꯧꯏ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯄꯥꯋꯔ ꯑꯁꯤ ꯁꯤꯖꯤꯟꯅꯔꯨꯕ ꯇꯥꯔꯕꯗꯤ ꯃꯥꯒꯤ ꯍꯛꯆꯥꯡ ꯑꯁꯤ ꯁ꯭ꯋꯤꯆ ꯇꯧꯈꯤꯒꯗ꯭ꯔꯥ ꯀꯤꯕꯗꯒꯤ ꯃꯥ ꯄꯥꯋꯔ ꯑꯁꯤ ꯁꯤꯖꯤꯟꯅꯗ꯭ꯔꯦ ꯑꯗꯨꯕꯨ ꯂꯥꯟꯃꯤꯁꯤꯡꯁꯤꯅ ꯌꯥꯝꯃꯟꯕꯗꯒꯤ ꯃꯉꯣꯟꯗ ꯂꯥꯛꯆꯕ ꯍꯦꯜꯂꯦ ꯃꯁꯤꯗꯒꯤ ꯃꯥꯒꯤ ꯄꯥꯋꯔ ꯑꯁꯤ ꯁꯤꯖꯤꯟꯅꯔꯦ ꯃꯇꯧ ꯑꯁꯨꯝꯅ ꯄꯥꯋꯔꯁꯤꯡ ꯁꯤꯖꯤꯟꯅꯔꯛꯄ ꯃꯇꯝꯗ ꯑꯃꯨꯛꯀꯁꯨ ꯃꯐꯝ ꯑꯁꯤꯗ ꯀꯃꯥꯂꯥ ꯈꯥꯟ ꯑꯁꯤ ꯄꯥꯏꯊꯣꯔꯛꯂꯦ ꯑꯗꯨꯒ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯒꯤ ꯌꯥꯝꯅ ꯇꯝꯊꯤꯅ ꯐꯥꯏꯠ ꯇꯧꯅꯈ꯭ꯔꯦ ꯅꯥꯀꯜ ꯑꯃꯗꯅ ꯃꯣꯅꯤꯀꯥ ꯔꯦꯝꯕꯣ ꯑꯁꯤ ꯀꯃꯥꯂꯥ ꯌꯨꯝꯗ ꯐꯥꯎꯗꯣꯛꯂꯨꯔꯦ ꯂꯩꯔꯝꯂꯤꯕ ꯀ꯭ꯔꯤ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯒ ꯃꯥꯒ ꯌꯥꯝꯅ ꯇꯝꯊꯤꯅ ꯐꯥꯏꯠ ꯇꯧꯅꯈ꯭ꯔꯦ ꯃꯇꯥꯡꯁꯤꯗ ꯃꯌꯥꯝꯗ ꯚꯥꯞ ꯇꯥꯅꯕ ꯋꯥꯐꯝ ꯑꯃꯇꯪ ꯊꯝꯖꯔꯝꯒꯦ ꯃꯈꯣꯏ ꯑꯍꯨꯝꯅ ꯄꯥꯋꯔ ꯍꯦꯛ ꯁꯤꯖꯤꯟꯅꯕꯒ ꯃꯈꯣꯏꯒꯤ ꯍꯛꯆꯥꯡꯁꯤꯡ ꯁ꯭ꯋꯤꯆ ꯇꯧꯊꯣꯛꯇꯨꯅ ꯃꯐꯝ ꯍꯣꯡꯗꯣꯛꯏ ꯍꯥꯏꯕꯁꯤꯗꯤ ꯃꯌꯥꯝꯅ ꯍꯧꯖꯤꯛ ꯈꯪꯕꯤꯔꯦ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯄꯥꯋꯔ ꯍꯦꯛ ꯁꯤꯖꯤꯟꯅꯕ ꯈꯨꯗꯤꯡꯒꯤ ꯅꯠꯇꯦ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯅ ꯆꯞ ꯃꯥꯟꯅꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯄꯥꯋꯔꯁꯤꯡ ꯑꯁꯤ ꯁꯤꯖꯤꯟꯅꯔꯕꯗꯤ ꯃꯇꯧ ꯑꯁꯨꯝꯅ ꯁ꯭ꯋꯤꯆ ꯇꯧꯊꯣꯛꯅꯔꯒ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯃꯐꯝ ꯍꯣꯡꯗꯣꯛꯅꯒꯅꯤ ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤ ꯃꯌꯥꯝꯅ ꯚꯥꯞ ꯇꯥꯅꯅꯕꯒꯤꯗꯃꯛꯇ ꯐꯣꯡꯗꯣꯛꯆꯔꯝꯒꯦ ꯒꯨꯁ ꯍꯥꯏꯔꯤꯕ ꯍꯧꯗꯣꯡꯁꯤꯅꯁꯨ ꯃꯥꯒꯤ ꯄꯥꯋꯔ ꯁꯤꯖꯤꯟꯅꯗꯨꯅ ꯐꯥꯏꯠ ꯇꯧꯅꯔꯤꯕ ꯃꯣꯅꯤꯀꯥꯒꯤ ꯃꯇꯦꯡ ꯄꯥꯡꯂꯤ ꯆꯥꯎꯔꯕ ꯁꯣꯐꯥ ꯑꯃꯁꯨ ꯃꯥꯅ ꯌꯣꯠꯁꯤꯟꯈ꯭ꯔꯦ ꯃꯣꯅꯤꯀꯥꯒꯤ ꯍꯛꯆꯥꯡ ꯑꯁꯤꯗꯤ ꯇ꯭ꯔꯥꯟꯁꯄꯦꯔꯦꯟꯠ ꯑꯣꯏꯕ ꯌꯥꯏ ꯍꯥꯏꯕꯗꯤ ꯄꯣꯠꯁꯛꯁꯤꯡ ꯐꯥꯎꯗꯨꯅ ꯆꯠꯄ ꯉꯝꯃꯤ ꯃꯁꯤꯒꯤ ꯄꯥꯋꯔ ꯁꯤꯖꯤꯟꯅꯗꯨꯅ ꯂꯥꯟꯃꯤꯁꯤꯡꯁꯤꯕꯨ ꯐꯨꯊꯔꯦ ꯑꯗꯨꯕꯨ ꯄꯥꯋꯔꯁꯤꯡ ꯁꯤꯖꯤꯟꯅꯔꯨꯕꯗꯒꯤ ꯑꯃꯨꯛꯀꯁꯨ ꯁ꯭ꯋꯤꯆ ꯇꯧꯊꯣꯛꯅꯗꯨꯅ ꯀꯃꯥꯂꯥ ꯑꯁꯤ ꯃꯐꯝꯁꯤꯗ ꯐꯥꯎꯗꯣꯔꯛꯂꯦ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯍꯛꯆꯥꯡ ꯑꯁꯤꯅ ꯃꯐꯝ ꯑꯃꯗꯒꯤ ꯃꯐꯝ ꯑꯃꯗ ꯁ꯭ꯋꯤꯆ ꯇꯧꯊꯣꯛꯅꯗꯨꯅ ꯐꯥꯎꯗꯣꯔꯛꯂꯤꯕ ꯊꯧꯑꯣꯡ ꯑꯁꯤ ꯎꯕꯗ ꯃꯈꯣꯏꯗꯤ ꯉꯛꯄꯗ ꯂꯣꯏꯅꯔꯦ ꯍꯧꯖꯤꯛ ꯃꯣꯅꯤꯀꯥꯅ ꯅꯤꯛ ꯐ꯭ꯌꯨꯔꯤꯗ ꯍꯥꯏꯔꯤ ꯑꯩꯒꯤ ꯂꯥꯏꯠ ꯏꯅꯔꯖꯤ ꯄꯥꯋꯔꯁꯤ ꯍꯦꯛ ꯁꯤꯖꯤꯟꯅꯕ ꯈꯨꯗꯤꯡꯒꯤ ꯑꯩꯒꯤ ꯍꯛꯆꯥꯡ ꯑꯁꯤ ꯃꯐꯝ ꯑꯃꯗꯒꯤ ꯃꯐꯝ ꯑꯃꯗ ꯁ꯭ꯋꯤꯆ ꯇꯧꯏ ꯃꯁꯤꯕꯨ ꯀꯔꯤ ꯃꯔꯝꯗꯒꯤ ꯑꯣꯏꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯇꯧ ꯑꯁꯨꯝꯅ ꯌꯥꯝꯅꯁꯨ ꯅꯣꯛꯅꯤꯡꯕ ꯌꯥꯝꯅꯁꯨ ꯇꯝꯊꯤꯔꯕ ꯐꯥꯏꯠ ꯑꯁꯤ ꯃꯈꯣꯏ ꯑꯍꯨꯝꯅ ꯃꯐꯝ ꯍꯣꯡꯗꯨꯅ ꯂꯥꯟꯊꯦꯡꯅꯔꯕ ꯃꯇꯨꯡꯗ ꯂꯥꯟꯃꯤꯁꯤꯡ ꯂꯣꯏꯁꯤꯟꯕ ꯉꯝꯂꯦ ꯑꯗꯨꯕꯨ ꯀꯃꯥꯂꯥꯒꯤ ꯌꯨꯝ ꯑꯁꯤꯗꯤ ꯄꯨꯡꯇꯦꯛ ꯇꯦꯛꯄ ꯄꯨꯡꯀꯥꯏ ꯀꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯁꯤꯗꯒꯤ ꯃꯈꯣꯏꯒꯤ ꯐꯦꯃꯤꯂꯤꯅ ꯌꯥꯝꯅ ꯁꯥꯎꯔꯤ ꯅꯥꯀꯜ ꯑꯃꯗꯅ ꯀꯦꯞꯇꯦꯟ ꯃꯥꯔꯚꯦꯜꯅ ꯂꯩꯔꯤꯕꯁꯤ ꯀ꯭ꯔꯤꯁꯤꯡꯒꯤ ꯁ꯭ꯄꯦꯁꯁꯤꯞ ꯑꯁꯤꯒꯤ ꯃꯅꯨꯡꯗꯅꯤ ꯋꯥ ꯉꯥꯡꯅꯕꯒꯤ ꯃꯈꯣꯜ ꯇꯥꯔꯤꯕꯁꯤꯗ ꯃꯍꯥꯛ ꯂꯣꯟꯅ ꯆꯪꯁꯤꯜꯂꯛꯂꯤ ꯍꯧꯖꯤꯛ ꯗꯥꯔꯕꯦꯟꯒꯤ ꯀꯥꯡꯕꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯁꯦꯅꯥꯄꯇꯤ ꯑꯁꯤꯅ ꯍꯥꯏꯔꯤ ꯁꯨꯞꯅꯒꯤ ꯀ꯭ꯋꯥꯟꯇꯝ ꯕꯦꯟ ꯑꯃꯈꯛꯇꯅ ꯃꯁꯤꯡ ꯌꯥꯝꯂꯕ ꯖꯝ ꯄꯣꯏꯟꯠꯁꯤꯡ ꯍꯥꯡꯗꯣꯛꯄ ꯍꯥꯏꯕꯁꯤꯗꯤ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏꯒꯤ ꯃꯁꯛꯅꯤ ꯃꯁꯤꯅ ꯌꯨꯅꯤꯚꯔꯁ ꯑꯁꯤꯗ ꯑꯃꯥꯡꯕ ꯀꯌꯥ ꯑꯃ ꯄꯨꯔꯛꯄ ꯌꯥꯏ ꯃꯌꯥꯝꯗ ꯍꯥꯏꯖꯔꯝꯒꯦ ꯀ꯭ꯋꯥꯟꯇꯝ ꯕꯦꯟ ꯍꯥꯏꯕꯗꯤ ꯉꯁꯥꯏꯒꯤ ꯕꯦꯡꯒꯜ ꯑꯗꯨꯕꯨꯅꯤ ꯃꯔꯝ ꯑꯁꯤꯅ ꯀ꯭ꯋꯥꯟꯇꯝ ꯕꯦꯟ ꯑꯃꯈꯛꯅ ꯊꯕꯛ ꯇꯧꯒꯗꯕꯒꯤ ꯁꯔꯨꯛꯄꯨꯗꯤ ꯑꯇꯣꯞꯄ ꯀ꯭ꯋꯥꯟꯇꯝ ꯕꯦꯟ ꯑꯗꯨ ꯊꯤꯔꯒ ꯍꯌꯦꯡ ꯑꯅꯤ ꯁꯨꯔꯕ ꯃꯇꯝꯗ ꯃꯁꯤꯡ ꯌꯥꯝꯂꯕ ꯖꯝ ꯄꯣꯏꯟꯠꯁꯤꯡ ꯍꯥꯡꯗꯣꯛꯁꯤ ꯍꯥꯏꯅꯔꯤ ꯑꯗꯨꯕꯨ ꯍꯥꯏꯅꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯀꯦꯞꯇꯦꯟ ꯃꯥꯔꯚꯦꯜꯅ ꯅꯥꯀꯜꯗꯒꯤ ꯂꯨꯝꯗꯨꯅ ꯂꯣꯏꯅ ꯇꯥꯔꯤꯕꯅꯤ ꯃꯇꯥꯡ ꯑꯁꯤꯗ ꯐꯤꯂꯝ ꯌꯦꯡꯂꯤꯕ ꯑꯩꯈꯣꯏꯅ ꯈꯪꯕ ꯋꯥꯐꯝ ꯑꯃꯅ ꯀ꯭ꯋꯥꯟꯇꯝ ꯕꯦꯟ ꯍꯥꯏꯔꯤꯕ ꯕꯦꯡꯒꯜ ꯃꯈꯜ ꯑꯁꯤ ꯁ꯭ꯄꯦꯁꯇ ꯃꯐꯝ ꯑꯃꯗꯒꯤ ꯃꯐꯝ ꯑꯃꯗ ꯌꯥꯝꯅ ꯊꯨꯅ ꯆꯠꯅꯅꯕꯒꯤꯗꯃꯛꯇ ꯋꯥꯔꯝ ꯍꯣꯜ ꯍꯥꯏꯕꯗꯤ ꯖꯝ ꯄꯣꯏꯟꯠꯁꯤꯡ ꯁꯦꯝꯅꯅꯕꯒꯤ ꯄꯥꯋꯔ ꯂꯩ ꯍꯥꯏꯕꯁꯤꯅꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯀꯃꯥꯂꯥꯒꯤ ꯌꯨꯝꯗ ꯎꯠꯂꯛꯂꯦ ꯀ꯭ꯔꯤ ꯂꯥꯟꯃꯤ ꯑꯅꯤꯁꯤꯕꯨ ꯃꯈꯣꯏꯅ ꯐꯥꯔꯒ ꯄꯨꯟꯗꯨꯅ ꯊꯝꯂꯤ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤ ꯐꯖꯅ ꯑꯀꯥꯏ ꯇꯣꯏ ꯊꯣꯛꯄꯁꯤꯗ ꯃꯈꯣꯏ ꯇꯧꯐꯝ ꯈꯪꯂꯝꯗꯦ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯗꯣꯔꯕꯦꯜ ꯈꯤꯡꯉꯛꯂꯦ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗ ꯅꯤꯛ ꯐ꯭ꯌꯨꯔꯤ ꯑꯃꯗꯤ ꯃꯣꯅꯤꯀꯥ ꯔꯦꯝꯕꯣ ꯑꯁꯤ ꯑꯣꯏꯔꯝꯂꯦ ꯃꯣꯅꯤꯀꯥꯅ ꯍꯥꯏꯔꯤ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯕꯨ ꯉꯥꯛꯄꯤꯌꯨ ꯑꯗꯨꯒ ꯅꯤꯛꯅ ꯍꯪꯂꯛꯏ ꯀꯃꯥꯂꯥ ꯈꯥꯟ ꯌꯨꯝꯗ ꯂꯩꯕ꯭ꯔꯥ ꯃꯥꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯀꯃꯥꯂꯥꯅ ꯆꯦꯟꯊꯣꯔꯛꯇꯨꯅ ꯑꯩꯕꯨ ꯑꯦꯚꯦꯟꯖꯔ ꯇꯤꯝꯗ ꯁꯦꯂꯦꯛ ꯇꯧꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯂꯥꯎꯔꯛꯂꯝꯃꯤ ꯏꯃꯨꯡꯗ ꯂꯩꯔꯤꯕ ꯀ꯭ꯔꯤ ꯂꯥꯟꯃꯤ ꯑꯅꯤꯁꯤꯁꯨ ꯄꯨꯊꯣꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯃꯣꯅꯤꯀꯥꯅ ꯇ꯭ꯔꯥꯟꯁꯄꯦꯔꯦꯟꯠ ꯑꯣꯏꯕ ꯗꯤꯚꯥꯏꯁ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯀꯃꯥꯂꯥ ꯈꯥꯟꯒꯤ ꯃꯔꯝꯗ ꯌꯦꯡꯂꯤ ꯃꯁꯤꯒꯤ ꯗꯤꯚꯥꯏꯁ ꯑꯁꯤ ꯎꯕꯗ ꯉꯛꯇꯨꯅ ꯀꯃꯥꯂꯥꯅꯁꯨ ꯄꯥꯏꯗꯨꯅ ꯌꯦꯡꯂꯤ ꯑꯗꯨꯒ ꯍꯔꯥꯎꯅ ꯃꯌꯥꯝꯗ ꯇꯝꯂꯤ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯏꯟꯐꯣꯔꯃꯦꯁꯟ ꯈꯨꯗꯤꯡꯃꯛ ꯃꯐꯝꯁꯤꯗ ꯌꯥꯎꯔꯝꯂꯦ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯏꯟꯐꯣꯔꯃꯦꯁꯟ ꯈꯨꯗꯤꯡꯃꯛ ꯌꯥꯎꯔꯝꯕꯁꯤꯗ ꯃꯃꯥ ꯃꯨꯅꯤꯕꯥꯅ ꯄꯥꯈꯠꯄꯗꯒꯤ ꯀꯔꯤꯒꯤꯗꯃꯛ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯏꯟꯐꯣꯔꯃꯦꯁꯟ ꯈꯨꯗꯤꯡꯃꯛ ꯅꯈꯣꯏꯅ ꯌꯦꯡꯁꯤꯟꯗꯨꯅ ꯂꯩꯔꯝꯂꯤꯕꯅꯣ ꯅꯈꯣꯏꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯪꯂꯛꯂꯦ ꯃꯁꯤꯗ ꯃꯣꯅꯤꯀꯥꯅ ꯑꯗꯣꯝꯒꯤ ꯏꯆꯥꯅꯨꯄꯤ ꯑꯁꯤ ꯁꯨꯄꯔ ꯍꯤꯔꯣ ꯑꯃꯅꯤ ꯃꯥꯒꯤ ꯃꯔꯝꯗ ꯑꯩꯈꯣꯏꯅ ꯈꯪꯅꯅꯕ ꯊꯤꯒꯠꯄ ꯍꯥꯏꯕꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯊꯧꯗꯥꯡꯅꯤ ꯀꯃꯥꯂꯥꯅ ꯐꯪꯂꯤꯕ ꯄꯥꯋꯔ ꯑꯁꯤ ꯏꯂꯦꯛꯇ꯭ꯔꯣꯃꯦꯒꯅꯦꯇꯤꯛ ꯄꯥꯋꯔꯒꯤ ꯈꯨꯠꯊꯥꯡꯗꯅꯤ ꯑꯗꯨꯒ ꯑꯩꯒꯤꯁꯨ ꯂꯥꯏꯠꯇꯒꯤ ꯐꯪꯖꯕ ꯄꯥꯋꯔꯅꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯑꯅꯤꯃꯛꯀꯤ ꯄꯥꯋꯔ ꯑꯁꯤ ꯂꯥꯏꯠ ꯏꯅꯔꯖꯤꯗ ꯕꯦꯁ ꯇꯧꯕ ꯄꯥꯋꯔꯅꯤ
Captain Marvel haibi nupi du selibu power du su light energy the base to power ni aduna aikoi hum gi power si light energy the base to power ngakani maramasna aikoi hum da chap manaba problem mu thokle Nick Fury na di hairi handaki tholiba problem si maroina jump point du da Captain Marvel amadi nangna mafam adugi energy leak oiriba du da khunna shoklu budagi tholibani haina ngangsili tanjasta Kamala na hangli nangi code name karino haina adu Monica na ai code name amata thondri haina kun Kamala na hairi ai se kaya da laibak thikrabano aina ngaujariba Captain Marvel na ai gi yumda lakpada maga thenghaudre karigumba maga thengnaram batarabadi aina na handagi magi damakta ijariba city sing si sumangon utkani aduga ai khoini si pullaga saksu saminnaramani Monica na hairi Captain Marvel na light energy bu chupsin bangami aduga aina light energy amadi light ki wavelength sing si loina ubu sungami aduga matang si yam ngaklibadi nangi light energy si na duna karigumba potsak ma semangam bagi power su selibani masigi power sini aina khwaiding ngaklibasi ai amukta thengladri Masdagi Kamala na ay hujing na khoida demo utke mu haidro magi power sisi na nabator kada leiribu mayam sina power sisi na dana bahai adubu mana power sisi na rum matamda khangudana Captain Marvel si mafamsta switch tawduna phawdorle adugu mahangna mafamstagi mangkhre matosumna Captain Marvel si makhoi mamangda phawdorukna makhoi myam koyeng yengi hujikti Monica ga maga sumayuknari Monica na di sawbudagi maga wari sananingdribani Nick Fury ne Monica da hairi thokriba thodok sing sigi maramda mangonda subhapta halu Masdagi Monica na makhoi humna chap manaba matamda power si narurabadi makhoi gi haksang sing na mafam amadagi mafam amada switch tawgani haibigi wafam si phongdokle tabudu matang sta Monica na Captain Marvel da Auntie Carol hain kawgi mahutta direct mamingona Captain Marvel hain kawi asono mangonda Auntie kawdaba sida Captain Marvel gi thamoi da su nungai taba phawri man hairi Monica nangbu ubda gi thamoi ste adu tik harau phawjai adu Monica na di man hairi wafam si uthaidoi Monica na hairi ekhoi ohum gi haksang da seliba power si light energy base oibna maram oiduna entanglement gi thawam oiduna mafam amadagi mafam amada switch tawre masipuna masi ekhoina unstable oiraba jump point amagi leak oiraba energy matam amata chap manana thenglubadagi thokpani masibuni entanglement gi thawong haribasi haibadi ekhoi ohum gi haksang da yauriba light energy the base tawo power si close connection chatle maramasna ekhoi ohum gi manungda ani no oiraba su chap manama tamda magi power si si naru butarabadi soidena maki mafam hongdolani Tanjasta Captain Marvel ngakuna nangdi matau karna power phangkribanu haibadi Captain Marvel nadi Monica si power phanglaba superhero amane haibsi khangde maramasna hanglibani Mr Monica na hairi magic tawi nupi mana khaduna thamliba siladu lam thokthuna chalubadagi light ki wavelength sing si waina loina uba ngamki madi makhoi sing adu busu aina si na basu ngamki hairi wafam si 2021 da release tawrkiba web series WandaVision haibadu digi lakpa warini Wanda Maximoff na khaduna thamba magic ki wall ama Monica na phawduna chalubadagi mangonda power sing si lakibani hari wafam si WandaVision hariba series si yengbiraba sing di soitana bhab tabirangani hojai Kamala gi mama Munipa na shauna hanglai ai gi chanu pi ga dai laikre masdagi Monica na Captain Marvel lo onsilaktuna nanga leiramba bafam adu mahak soidan leiram lagadawani asuna harakta Captain Marvel ngaktuna kanano Kamala hariba sibu hangle haibadi manadi Kamala ga amukta thengadribani masdagi Captain Marvel na magi power si na naba sem sarale adugu yumasigi mapanda thokre mayam su magi matungi na dun sentrole Nick Fury na di mabu satkidana wagi damti amna kana khamli adu makhoina hari wasing sita adana Captain Marvel na magi power si na dun mathak paikre aduga di atiya mathak sida Kamala ga amuka su switch tawnakre maramasdagi Kamala si atiya mathak sidagi amna kana paitharle mani ma huji pakhat padagi kapsu kable masdagi Nick Fury na Monica da hari nang huji paidaba yararoi tawudu Monica na hari ai di amukta paiduni yengri mayam da hajiramge Monica haribi su paiba ngamgi sakti di yawi tawudu mamang da amukta paibagi practice tawdri maramasna ni mana paiba ngamlo haribasi adu bunik na hairi nang na mamang da amukta try tawdrbasu ngasigi numit is da paidru mabu kandaba yadabani natrabati Kamala si mafam soidni sigadawri asumna Nick Fury ne yam kan ngangmun badagi Monica na magi power si na dru paikhat ba haure tawudu masana masaw control tawbudi ngamdri yamna pakhat ba loina na Kamala si mathakti paitharli Monica na paikhlakpa matamda magi power si toina mangbadagi makhada amu paithage dawi adu magi thokko upai ma tawdru mathakta paikhalai Kamala bu man okay tawi tawudu magi haksang si transparent oibadagi nan thoktun sakre hojai Kamala na mangal dagi karigumba potsak amada olhan bagi thong si na duna masapu kanjana bagi damak to honari mafam sida man putholiba mangal dagi on thokko potsak si maming si heart light haina khangnei masi khutang da masapu kanjana ba yamna kan honari Monica na su paisilaktuno mabu okna na ba honai adu makhutagi nan thokre mataw sumna makhoi ni si akas mathakista koilei leiduna leire matungda Monica na Kamala gi khut phakre adu makhada paitharpagi saktam si ubada pakhat manbadagi Kamala sidi yamna kana kapkhre masdigi mahana amukka su light energy dagi karigumba potsak to on bagi thong si na duna leimai da phujin dana bagi damak to honari tawudu magi power si na rum matamda khangudana leimai de yeram da esta amukka su switch tawduna mafam sida Captain Marvel wan phawdorle adu makhoi ni na krigi spaceship to na tarure hojai krigi lan mising na makhoi ni bu khulai namdru phakre Monica na Kamala da hairi hojik nangi power du si na ganu asumna hairi ngei Darven hairi binupi si su mafam sida sangsilale adu mana hangli makhoi sing sina kanano Mr. Senapati sinu khumlai makhoi ani si su Captain Marvel hairi binupi dugi khongburoi ngaktani asumna harakta Darven ngaktuna hairi madugi nupi punum pupung tum hanbi du mafam sida yoraklabra Senapati sina hoi masu laklami tawudu madi mangkhre aduga mafam marang khangdana ani si mafam sida thorlibani hain khumni
ꯗꯥꯔꯕꯦꯟ ꯍꯥꯏꯔꯤ ꯃꯥꯅꯕꯨ ꯃꯐꯝꯁꯤꯗ ꯂꯥꯛꯂꯕꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯑꯦꯇꯦꯛ ꯇꯧꯗꯨꯅ ꯂꯥꯟꯖꯥꯎ ꯑꯃ ꯂꯩꯔꯕꯅꯤ ꯃꯔꯝ ꯑꯁꯤꯅ ꯃꯥꯒ ꯂꯥꯟꯊꯦꯡꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯁꯦꯝ ꯁꯥꯗꯕ ꯌꯥꯔꯔꯣꯏ ꯍꯧꯖꯤꯛ ꯀ꯭ꯋꯥꯟꯇꯝ ꯕꯦꯟ ꯑꯗꯨ ꯁꯦꯝ ꯁꯥꯔꯕ꯭ꯔꯥ ꯍꯪꯂꯛꯂꯦ ꯁꯦꯅꯥꯄꯇꯤꯁꯤꯅ ꯈꯨꯝꯃꯤ ꯍꯣꯏ ꯁꯦꯝ ꯁꯥꯔꯦ ꯇꯧꯕꯇꯕꯨ ꯑꯅꯤ ꯁꯨꯗ꯭ꯔꯤ ꯑꯃꯈꯛꯇꯅ ꯁꯤꯖꯤꯟꯅꯕ ꯇꯥꯔꯕꯗꯤ ꯑꯩꯈꯣꯏꯅ ꯍꯥꯡꯗꯣꯛꯀꯗꯧꯔꯤꯕ ꯖꯝ ꯄꯣꯏꯟꯠ ꯑꯗꯨꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯀꯌꯥ ꯑꯃ ꯊꯣꯛꯄ ꯌꯥꯏ ꯑꯗꯨꯃ ꯇꯧꯔꯕꯗꯤ ꯌꯨꯅꯤꯚꯔꯁ ꯑꯁꯤꯗ ꯑꯀꯥꯏꯕ ꯀꯌꯥ ꯑꯃ ꯂꯥꯛꯂꯒꯅꯤ ꯑꯗꯨꯕꯨ ꯁꯦꯅꯥꯄꯇꯤꯁꯤꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤ ꯗꯥꯔꯕꯦꯟꯅ ꯇꯥꯗꯦ ꯀ꯭ꯋꯥꯟꯇꯝ ꯕꯦꯟ ꯑꯗꯨ ꯍꯧꯖꯤꯛ ꯑꯩꯉꯣꯟꯗ ꯄꯤꯔꯣ ꯑꯩ ꯊꯕꯛꯇ ꯁꯤꯖꯤꯟꯅꯔꯒꯦ ꯁꯦꯅꯥꯄꯇꯤꯁꯤꯅ ꯃꯈꯥ ꯇꯥꯔꯛꯏ ꯑꯩꯉꯣꯟꯗ ꯃꯇꯝ ꯈꯔ ꯄꯤꯕꯤꯔꯕꯗꯤ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯀꯗꯕꯁꯤꯡ ꯑꯁꯤꯗꯒꯤ ꯀꯟꯕꯁꯨ ꯉꯝꯒꯅꯤ ꯑꯗꯨꯕꯨ ꯗꯥꯔꯕꯦꯟꯅ ꯕꯦꯡꯒꯜ ꯑꯁꯤ ꯍꯧꯖꯤꯛꯃꯛ ꯀꯦꯞꯇꯦꯟ ꯃꯥꯔꯕꯦꯜꯅ ꯃꯐꯝꯁꯤꯗ ꯌꯧꯔꯛꯇ꯭ꯔꯤꯉꯩꯗ ꯑꯩꯅ ꯃꯗꯨ ꯍꯥꯞꯍꯧꯒꯗꯕꯅꯤ ꯍꯥꯏꯔꯛꯂꯦ ꯃꯁꯤꯗꯒꯤ ꯄꯥꯋꯔꯐꯨꯜ ꯑꯣꯏꯔꯕ ꯕꯦꯡꯒꯜ ꯑꯁꯤ ꯂꯧꯊꯣꯛꯇꯨꯅ ꯃꯥꯒꯤ ꯈꯨꯗꯥꯡꯗ ꯍꯥꯞꯆꯤꯟꯈ꯭ꯔꯦ ꯃꯁꯤ ꯍꯦꯛ ꯍꯥꯞꯆꯤꯟꯈꯤꯕꯒ ꯕꯦꯡꯒꯜ ꯑꯁꯤꯗꯒꯤ ꯃꯉꯥꯜ ꯐꯨꯗꯣꯔꯛꯂꯦ ꯑꯃꯗꯤ ꯗꯥꯔꯕꯦꯟꯒꯤ ꯃꯃꯤꯠꯇꯁꯨ ꯃꯉꯥꯜ ꯑꯃ ꯐꯨꯗꯣꯔꯛꯂꯦ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯃꯉꯣꯟꯗ ꯑꯍꯦꯟꯕ ꯄꯥꯋꯔ ꯂꯥꯛꯂꯦ ꯍꯥꯏꯕꯁꯤꯅꯤ ꯃꯁꯤ ꯎꯕꯗ ꯀꯃꯥꯂꯥ ꯑꯁꯤꯁꯨ ꯉꯛꯄꯗ ꯂꯣꯏꯈ꯭ꯔꯦ ꯃꯥꯅꯁꯨ ꯈꯪꯂꯦ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯕꯦꯡꯒꯜ ꯑꯁꯤ ꯃꯥꯒꯤ ꯈꯨꯗꯥꯡꯗ ꯌꯥꯎꯔꯤꯕꯁꯤꯒ ꯆꯞ ꯃꯥꯟꯅꯕꯅꯤ ꯍꯥꯏꯕꯁꯤ ꯃꯁꯤꯗꯒꯤ ꯗꯥꯔꯕꯦꯟꯒꯤ ꯀꯥꯡꯕꯨꯅ ꯎꯈꯤꯗꯅꯕꯒꯤꯗꯃꯛꯇ ꯃꯥꯒꯤ ꯈꯨꯗꯥꯡꯗ ꯌꯥꯎꯔꯤꯕ ꯕꯦꯡꯒꯜ ꯑꯁꯤꯕꯨ ꯂꯣꯠꯁꯤꯜꯂꯤ ꯁꯦꯅꯥꯄꯇꯤꯁꯤꯅ ꯍꯪꯂꯤ ꯍꯧꯖꯤꯛ ꯃꯈꯣꯏ ꯑꯅꯤꯁꯤꯕꯨ ꯀꯩꯗꯧ ꯍꯥꯏꯕꯅꯣ ꯃꯁꯤꯗꯒꯤ ꯗꯥꯔꯕꯦꯟꯅ ꯃꯥꯒꯤ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯌꯨꯅꯤꯚꯔꯁꯦꯜ ꯋꯦꯄꯟ ꯑꯁꯤꯗꯒꯤ ꯄꯥꯋꯔ ꯀꯥꯞꯊꯣꯛꯇꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯍꯥꯠꯅꯅꯕꯒꯤ ꯇꯧꯔꯛꯄ ꯃꯇꯝꯗ ꯈꯪꯍꯧꯗꯅ ꯃꯐꯝꯁꯤꯗ ꯀꯦꯞꯇꯦꯟ ꯃꯥꯔꯕꯦꯜ ꯄꯥꯏꯁꯤꯜꯂꯛꯇꯨꯅ ꯉꯥꯛꯈ꯭ꯔꯦ ꯃꯥ ꯎꯕꯗ ꯗꯥꯔꯕꯦꯟ ꯑꯁꯤꯗꯤ ꯉꯛꯄ ꯑꯃꯗꯤ ꯁꯥꯎꯅꯤꯡꯕꯅ ꯄꯤꯛ ꯊꯟꯈ꯭ꯔꯦ ꯑꯗꯨꯒ ꯀꯃꯥꯂꯥꯅꯗꯤ ꯀꯦꯞꯇꯦꯟ ꯃꯥꯔꯕꯦꯜ ꯎꯕꯗ ꯍꯔꯥꯎꯕꯗ ꯂꯣꯏꯈ꯭ꯔꯦ ꯀꯦꯞꯇꯦꯟ ꯃꯥꯔꯕꯦꯜꯅ ꯋꯥꯔꯤ ꯀꯣꯟꯅ ꯁꯥꯟꯅꯁꯤ ꯍꯥꯏꯔꯝꯂꯒ ꯆꯦꯟꯁꯤꯟꯈ꯭ꯔꯒ ꯗꯥꯔꯕꯦꯟ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯒ ꯐꯥꯏꯠ ꯇꯧꯅꯈ꯭ꯔꯦ ꯍꯧꯖꯤꯛ ꯀꯦꯞꯇꯦꯟ ꯃꯥꯔꯕꯦꯜꯅ ꯃꯥꯒꯤ ꯄꯥꯋꯔ ꯑꯁꯤ ꯀꯥꯞꯁꯤꯜꯂꯤ ꯑꯗꯨꯕꯨ ꯗꯥꯔꯕꯦꯟꯅ ꯃꯥꯒꯤ ꯈꯨꯗꯥꯡꯗ ꯁꯤꯔꯤꯕ ꯕꯦꯡꯒꯜ ꯑꯁꯤ ꯁꯤꯖꯤꯟꯅꯕꯗꯒꯤ ꯀꯦꯞꯇꯦꯟ ꯃꯥꯔꯕꯦꯜꯅ ꯀꯥꯞꯊꯣꯛꯂꯤꯕ ꯄꯥꯋꯔ ꯑꯁꯤ ꯂꯣꯏꯅ ꯆꯨꯞꯁꯤꯟꯈ꯭ꯔꯦ ꯑꯃꯗꯤ ꯃꯥꯒꯤ ꯃꯁꯥꯗ ꯍꯦꯟꯅ ꯄꯥꯋꯔ ꯀꯟꯈꯠꯂꯛꯂꯝꯃꯤ ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤ ꯈꯪꯕꯗꯒꯤ ꯗꯥꯔꯕꯦꯟ ꯑꯁꯤ ꯍꯔꯥꯎꯕꯗ ꯂꯣꯏꯈ꯭ꯔꯦ ꯃꯉꯣꯟꯗꯒꯤ ꯄꯥꯋꯔꯁꯤꯡ ꯆꯨꯞꯁꯤꯜꯂꯤ ꯍꯥꯏꯕꯁꯤ ꯈꯪꯕꯗ ꯀꯦꯞꯇꯦꯟ ꯃꯥꯔꯕꯦꯜ ꯑꯁꯤꯁꯨ ꯉꯛꯄꯗ ꯂꯣꯏꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯀꯦꯞꯇꯦꯟ ꯃꯥꯔꯕꯦꯜ ꯃꯣꯅꯤꯀꯥ ꯔꯦꯝꯕꯣ ꯑꯃꯗꯤ ꯀꯃꯥꯂꯥ ꯈꯥꯟ ꯃꯈꯣꯏ ꯑꯍꯨꯝ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯗꯨꯅ ꯀ꯭ꯔꯤ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯒꯤ ꯌꯥꯝꯅ ꯇꯝꯊꯤꯅ ꯐꯥꯏꯠ ꯇꯧꯅꯈ꯭ꯔꯦ ꯇꯧꯕꯇꯕꯨ ꯃꯈꯣꯏꯒꯤ ꯄꯥꯋꯔꯁꯤꯡ ꯑꯁꯤ ꯍꯦꯛ ꯁꯤꯖꯤꯟꯅꯔꯛꯄ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯂꯩꯐꯝ ꯑꯁꯤ ꯁ꯭ꯋꯤꯆ ꯇꯧꯗꯨꯅ ꯑꯃꯒ ꯑꯃꯒ ꯍꯣꯡꯗꯣꯛꯅꯩ ꯑꯁꯨꯝꯅ ꯇꯧꯕꯁꯤ ꯎꯕꯗ ꯗꯥꯔꯕꯦꯟꯅꯁꯨ ꯈꯪꯂꯦ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯃꯈꯣꯏ ꯑꯍꯨꯝꯃꯛ ꯑꯁꯤ ꯂꯣꯏꯅ ꯄꯥꯋꯔ ꯆꯦꯟꯕ ꯃꯤ ꯉꯥꯛꯇꯅꯤ ꯍꯥꯏꯕꯁꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯃꯐꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯋꯥꯡꯂꯕ ꯁ꯭ꯄꯦꯁꯁꯤꯞ ꯑꯁꯤꯗꯒꯤ ꯆꯣꯡꯊꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯥꯕꯨ ꯇꯥꯟꯅꯅꯕꯒꯤꯗꯃꯛꯇ ꯃꯣꯅꯤꯀꯥ ꯑꯃꯗꯤ ꯀꯦꯞꯇꯦꯟ ꯃꯥꯔꯕꯦꯜꯁꯨ ꯃꯐꯝꯁꯤꯗꯒꯤ ꯆꯣꯡꯊꯈ꯭ꯔꯦ ꯇꯧꯕꯇꯕꯨ ꯀꯃꯥꯂꯥ ꯑꯁꯤꯗꯤ ꯄꯥꯏꯕ ꯍꯩꯇꯕꯅꯤꯅ ꯃꯐꯝꯁꯤꯗ ꯂꯦꯞꯇꯨꯅ ꯂꯩꯍꯧꯔꯦ ꯀ꯭ꯔꯤ ꯀꯥꯡꯂꯨꯞꯀꯤ ꯂꯥꯟꯃꯤ ꯀꯌꯥ ꯑꯃ ꯂꯩꯔꯤꯕꯁꯤꯗ ꯃꯥꯅ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯑꯩꯗꯤ ꯄꯥꯏꯕ ꯍꯩꯇꯦ ꯃꯈꯣꯏꯅꯁꯨ ꯉꯛꯄꯒ ꯂꯣꯏꯅꯅ ꯀꯃꯥꯂꯥꯕꯨ ꯂꯨꯝꯗꯨꯅ ꯌꯦꯡꯅꯔꯤ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯀꯦꯞꯇꯦꯟ ꯃꯥꯔꯕꯦꯜ ꯑꯁꯤ ꯃꯥꯒꯤ ꯃꯅꯥꯛꯇ ꯄꯥꯏꯁꯤꯜꯂꯛꯂꯦ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯀꯔꯤꯒꯤꯗꯃꯛꯇ ꯅꯪꯅ ꯃꯈꯣꯏꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯅꯣ ꯑꯗꯨꯒ ꯀꯃꯥꯂꯥꯕꯨ ꯃꯥꯅ ꯀꯣꯟꯗꯨꯅ ꯄꯨꯈ꯭ꯔꯦ ꯑꯁꯨꯝꯅ ꯀꯦꯞꯇꯦꯟ ꯃꯥꯔꯕꯦꯜꯒ ꯊꯦꯡꯅꯖꯕꯁꯤꯗ ꯀꯃꯥꯂꯥ ꯑꯁꯤꯗꯤ ꯍꯔꯥꯎꯕꯗ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯃꯈꯣꯏꯅ ꯂꯩꯃꯥꯏꯗ ꯄꯥꯏꯊꯔꯛꯇꯨꯅ ꯁ꯭ꯀ꯭ꯔꯜ ꯀꯥꯡꯕꯨꯁꯤꯡꯒꯤ ꯃꯔꯛꯇ ꯂꯦꯞꯂꯔꯦ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯗꯥꯔꯕꯦꯟꯅ ꯆꯤꯡ ꯃꯊꯛꯇꯒꯤ ꯃꯈꯣꯏꯕꯨ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯃꯥꯅ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯄ꯭ꯂꯥꯅꯦꯠ ꯑꯁꯤꯗ ꯁ꯭ꯀ꯭ꯔꯜ ꯖꯥꯇꯤꯒ ꯎꯅꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯂꯤꯕꯁꯤ ꯅꯈꯣꯏꯒ ꯃꯔꯨꯞ ꯃꯄꯥꯡ ꯑꯣꯏꯗꯨꯅ ꯌꯥꯁꯤꯟꯅꯕ ꯄꯨꯔꯛꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨ ꯅꯈꯣꯏꯅꯗꯤ ꯃꯁꯤꯒꯤ ꯃꯥꯡ ꯇꯥꯛꯍꯟꯕꯤ ꯄꯨꯡꯇꯨꯝ ꯇꯨꯝꯍꯟꯕꯤ ꯅꯨꯄꯤ ꯀꯦꯞꯇꯦꯟ ꯃꯥꯔꯕꯦꯜ ꯍꯥꯏꯔꯤꯕꯤ ꯑꯁꯤꯒ ꯄꯨꯟꯗꯨꯅ ꯂꯩꯔꯝꯂꯦ ꯃꯁꯤꯗꯤ ꯅꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯊꯛꯇ ꯅꯝꯊꯥꯛ ꯇꯧꯕꯅꯤ ꯑꯩꯅꯗꯤ ꯅꯈꯣꯏꯒꯤ ꯖꯥꯇꯤ ꯑꯁꯤꯒꯤ ꯑꯐꯕ ꯅꯨꯡꯉꯥꯏꯕ ꯄꯨꯔꯛꯅꯕ ꯍꯣꯠꯅꯔꯤ ꯇꯟꯖꯥꯁꯤꯗ ꯁ꯭ꯀ꯭ꯔꯜꯒꯤ ꯂꯨꯆꯤꯡꯕ ꯑꯣꯏꯔꯤꯕ ꯗ꯭ꯔꯣꯁꯅ ꯀꯦꯞꯇꯦꯟ ꯃꯥꯔꯕꯦꯜꯗ ꯍꯥꯏꯔꯛꯏ ꯀꯔꯤꯅꯣ ꯉꯁꯤ ꯅꯪꯅ ꯇꯧꯔꯤꯕꯁꯤ ꯑꯗꯨꯒ ꯗꯥꯔꯕꯦꯟꯅ ꯃꯈꯥ ꯇꯥꯔꯛꯏ ꯅꯈꯣꯏꯅ ꯑꯩꯒꯤ ꯊꯥꯖꯕ ꯃꯥꯡꯍꯟꯕꯒꯤ ꯗꯟꯗꯤꯗꯤ ꯁꯣꯏꯗꯅ ꯐꯪꯒꯅꯤ ꯍꯥꯏꯔꯝꯂꯒ ꯃꯥꯅ ꯄꯥꯏꯔꯤꯕ ꯌꯨꯅꯤꯚꯔꯁꯦꯜ ꯋꯦꯄꯟ ꯑꯃꯗꯤ ꯈꯨꯗꯥꯡꯗ ꯌꯥꯎꯔꯤꯕ ꯕꯦꯡꯒꯜ ꯑꯁꯤ ꯄꯨꯜꯂꯕ ꯃꯇꯨꯡꯗ ꯂꯪꯂꯕ ꯃꯉꯥꯜ ꯑꯃ ꯀꯥꯞꯊꯣꯔꯛꯇꯨꯅ ꯑꯀꯥꯁꯇ ꯌꯩꯈ꯭ꯔꯦ ꯑꯁꯨꯝꯅ ꯇꯧꯕꯗꯒꯤ ꯃꯐꯝ ꯑꯁꯤꯗ ꯖꯝ ꯄꯣꯏꯟꯠ ꯑꯃ ꯁꯦꯝꯂꯦ ꯍꯥꯏꯕꯗꯤ ꯑꯩꯅꯁꯨ ꯍꯥꯏꯖꯈ꯭ꯔꯦ ꯖꯝ ꯄꯣꯏꯟꯠ ꯍꯥꯏꯕꯁꯤ ꯋꯥꯔꯝ ꯍꯣꯜ ꯑꯃꯅꯤ ꯑꯁꯨꯝꯅ ꯇꯧꯕꯗꯒꯤ ꯄ꯭ꯂꯥꯅꯦꯠ ꯑꯁꯤꯗ ꯂꯩꯔꯝꯂꯤꯕ ꯅꯨꯡꯁꯤꯠ ꯈꯨꯗꯤꯡꯃꯛ ꯖꯝ ꯄꯣꯏꯟꯠ ꯑꯁꯤ ꯈꯨꯊꯥꯡꯗ ꯂꯣꯏꯅ ꯆꯤꯡꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯇꯟꯖꯥꯁꯤꯗ ꯀꯃꯥꯂꯥꯒꯤ ꯈꯨꯗꯥꯡꯗ ꯁꯤꯔꯤꯕ ꯕꯦꯡꯒꯜ ꯑꯁꯤꯁꯨ ꯂꯪꯅ ꯃꯉꯥꯜꯁꯤꯡ ꯐꯨꯗꯣꯔꯛꯂꯦ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯑꯇꯣꯞꯄ ꯖꯨꯔꯥ ꯑꯣꯏꯔꯤꯕ ꯕꯦꯡꯒꯜ ꯑꯁꯤ ꯁꯤꯖꯤꯟꯅꯕꯗꯒꯤ ꯃꯥꯒꯤ ꯈꯨꯗꯥꯡꯗ ꯌꯥꯎꯔꯤꯕ ꯕꯦꯡꯒꯜ ꯑꯁꯤꯁꯨ ꯑꯦꯛꯇꯤꯚꯦꯠ ꯇꯧꯔꯛꯄꯅꯤ ꯃꯐꯝꯁꯤꯗ ꯁꯦꯝꯂꯤꯕ ꯖꯝ ꯄꯣꯏꯟꯠ ꯑꯁꯤꯒꯤ ꯋꯥꯡꯃꯗ ꯂꯩꯔꯤꯕꯁꯤ ꯍꯂꯥ ꯍꯥꯏꯔꯤꯕ ꯄ꯭ꯂꯥꯅꯦꯠ ꯑꯗꯨꯅꯤ ꯍꯥꯏꯕꯗꯤ ꯑꯩꯅ ꯃꯃꯥꯡꯗꯁꯨ ꯄꯟꯖꯈ꯭ꯔꯦ ꯗꯥꯔꯕꯦꯟꯅ ꯇꯥꯔꯅꯦꯛꯁ ꯍꯥꯏꯔꯤꯕ ꯄ꯭ꯂꯥꯅꯦꯠ ꯑꯁꯤꯗ ꯂꯥꯛꯂꯤꯕꯁꯤ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯅꯨꯡꯁꯤꯠꯁꯤꯡ ꯑꯁꯤꯕꯨ ꯂꯣꯏꯅ ꯆꯤꯡꯊꯣꯛꯈ꯭ꯔꯒ ꯃꯥ ꯃꯁꯥꯃꯛꯀꯤ ꯄ꯭ꯂꯥꯅꯦꯠ ꯑꯣꯏꯔꯤꯕ ꯍꯥꯂꯥꯗ ꯄꯨꯈꯤꯅꯕꯒꯤꯗꯃꯛꯇ ꯇꯧꯔꯤꯕꯅꯤ ꯁ꯭ꯀ꯭ꯔꯜ ꯍꯥꯏꯔꯤꯕ ꯑꯦꯂꯤꯌꯟ ꯀꯥꯡꯂꯨꯞꯁꯤꯡ ꯑꯁꯤꯒꯤ ꯌꯥꯁꯤꯟꯅꯕ ꯑꯃ ꯄꯨꯔꯛꯂꯕ ꯃꯇꯨꯡꯗ ꯃꯐꯝꯁꯤꯒꯤ ꯅꯨꯡꯁꯤꯠꯁꯤꯡ ꯂꯣꯏꯅ ꯆꯤꯡꯊꯣꯛꯈ꯭ꯔꯒ ꯍꯥꯂꯥ ꯍꯥꯏꯔꯤꯕ ꯄ꯭ꯂꯥꯅꯦꯠ ꯑꯁꯤꯗ ꯃꯈꯣꯏꯕꯨꯁꯨ ꯂꯣꯏꯅ ꯈꯨꯟꯗꯥ ꯂꯩꯇꯥꯍꯟꯅꯕꯒꯤ ꯑꯌꯥꯕꯗꯨ ꯄꯤꯒꯗꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯗꯨꯒꯤ ꯋꯥꯐꯝ ꯑꯗꯨ ꯑꯣꯏꯔꯔꯣꯏ ꯄ꯭ꯂꯥꯅꯦꯠ ꯑꯁꯤꯒꯤ ꯅꯨꯡꯁꯤꯠ ꯈꯨꯗꯤꯡꯃꯛ ꯍꯥꯂꯥ ꯍꯥꯏꯔꯤꯕ ꯄ꯭ꯂꯥꯅꯦꯠ ꯑꯁꯤꯗ ꯂꯣꯏꯅ ꯄꯨꯈ꯭ꯔꯦ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯂꯤꯕ ꯄꯣꯠ ꯆꯩ ꯈꯨꯗꯤꯡꯃꯛꯁꯨ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯂꯣꯏꯅ ꯆꯤꯡꯊꯣꯛꯈ꯭ꯔꯦ ꯇꯥꯔꯅꯦꯛꯁ ꯍꯥꯏꯔꯤꯕ ꯄ꯭ꯂꯥꯅꯦꯠ ꯑꯁꯤꯗ ꯂꯩꯔꯤꯕ प्रजा ꯈꯨꯗꯤꯡꯃꯛ ꯄꯥꯈꯠꯅꯕꯗꯒꯤ ꯀꯥꯏꯗꯨꯅ ꯆꯦꯟꯅꯔꯦ ꯃꯈꯣꯏꯕꯨ ꯀꯟꯅꯅꯕꯒꯤꯗꯃꯛꯇ ꯀꯦꯞꯇꯦꯟ ꯃꯥꯔꯕꯦꯜꯒꯤ ꯇꯤꯝꯅ ꯍꯣꯠꯅꯔꯤ ꯍꯧꯖꯤꯛ ꯀꯦꯞꯇꯦꯟ ꯃꯥꯔꯕꯦꯜꯅ ꯗ꯭ꯔꯣꯁ ꯍꯥꯏꯔꯤꯕ ꯅꯤꯡꯊꯧꯁꯤꯗ ꯍꯥꯏꯔꯤ ꯍꯧꯖꯤꯛꯇꯤ ꯅꯈꯣꯏꯒꯤ ꯄ꯭ꯂꯥꯅꯦꯠ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯇꯕ ꯌꯥꯔꯔꯣꯏ ꯃꯁꯤꯗ ꯗ꯭ꯔꯣꯁꯅ ꯈꯨꯝꯃꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯆꯠꯀꯗꯧꯔꯤꯕꯁꯤꯕꯨ ꯀꯗꯥꯏꯗꯅꯣ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯁ꯭ꯄꯦꯁꯁꯤꯞ ꯈꯨꯗꯤꯡꯃꯛꯁꯨ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯂꯣꯏꯅ ꯆꯤꯡꯊꯣꯛꯈ꯭ꯔꯦ ꯀꯦꯞꯇꯦꯟ ꯃꯥꯔꯕꯦꯜꯅ ꯍꯥꯏꯔꯤ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅꯕꯒꯤꯗꯃꯛꯇ ꯑꯩꯒꯤ ꯁꯤꯞ ꯃꯅꯨꯡꯗ ꯆꯪꯁꯤꯟꯈ꯭ꯔꯣ ꯑꯗꯨꯒ ꯀꯩꯗꯧꯅꯨꯡꯗ ꯅꯪꯒꯤ ꯄꯥꯋꯔ ꯁꯤꯖꯤꯟꯅꯒꯅꯨ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯀꯦꯞꯇꯦꯟ ꯃꯥꯔꯕꯦꯜꯅ ꯄꯥꯏꯗꯨꯅ ꯆꯠꯈ꯭ꯔꯒ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯆꯤꯡꯊꯣꯛꯅꯕ ꯍꯣꯠꯅꯔꯤꯕ ꯁꯤꯞ ꯑꯁꯤꯕꯨ ꯃꯥꯅ ꯏꯟꯊꯣꯔꯛꯂꯝꯃꯤ ꯅꯨꯡꯖꯥꯎ ꯀꯌꯥ ꯑꯃꯁꯨ ꯇꯥꯔꯛꯇꯨꯅ ꯃꯈꯣꯏꯒꯤ ꯄ꯭ꯔꯖꯥꯁꯤꯡ ꯑꯁꯤ ꯁꯤꯒꯗꯧꯔꯦ ꯃꯁꯤ ꯎꯕꯗꯒꯤ ꯀꯃꯥꯂꯥꯅ ꯆꯦꯟꯁꯤꯟꯗꯨꯅ ꯃꯥꯒꯤ ꯄꯥꯋꯔ ꯁꯤꯖꯤꯟꯅꯗꯨꯅ ꯄ꯭ꯔꯖꯥꯁꯤꯡ ꯑꯁꯤꯕꯨ ꯀꯜꯂꯤ ꯇꯧꯕꯇꯕꯨ ꯃꯥꯒꯤ ꯄꯥꯋꯔ ꯁꯤꯖꯤꯟꯅꯔꯨꯕꯗꯒꯤ ꯃꯐꯝꯁꯤꯗ ꯀꯦꯞꯇꯦꯟ ꯃꯥꯔꯕꯦꯜꯒ ꯃꯥꯒꯁꯤ ꯑꯃꯨꯛꯀꯁꯨ ꯁ꯭ꯋꯤꯆ ꯇꯧꯊꯣꯛꯅꯔꯦ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯆꯥꯎꯔꯕ ꯕꯤꯜꯗꯤꯡꯁꯤꯡ ꯑꯁꯤ ꯅꯤꯡꯈꯥꯏꯔꯛꯇꯨꯅ ꯄ꯭ꯔꯖꯥꯁꯤꯡ ꯑꯁꯤ ꯁꯤꯒꯗꯧꯔꯦ ꯑꯗꯨꯕꯨ ꯀꯦꯞꯇꯦꯟ ꯃꯥꯔꯕꯦꯜ ꯑꯃꯗꯤ ꯀꯃꯥꯂꯥ ꯈꯥꯟꯅ ꯃꯈꯣꯏꯒꯤ ꯄꯥꯋꯔꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯄ꯭ꯔꯖꯥꯁꯤꯡ ꯑꯁꯤꯕꯨ ꯀꯟꯅꯕ ꯍꯣꯠꯅꯔꯤ ꯑꯗꯨꯕꯨ ꯇꯟꯖꯥꯁꯤꯗ ꯃꯈꯣꯏ ꯑꯅꯤꯅ ꯃꯇꯝ ꯆꯞ ꯃꯥꯟꯅꯅ ꯄꯥꯋꯔ ꯁꯤꯖꯤꯟꯅꯔꯕꯅꯤꯅ ꯃꯈꯣꯏꯒꯤ ꯃꯐꯝ ꯑꯁꯤ ꯁ꯭ꯋꯤꯆ ꯇꯧꯊꯣꯛꯅꯗꯨꯅ ꯑꯗꯨꯝ ꯍꯣꯡꯗꯣꯛꯂꯦ ꯍꯧꯖꯤꯛ ꯀꯦꯞꯇꯦꯟ ꯃꯥꯔꯕꯦꯜꯅꯁꯨ ꯈꯪꯂꯦ ꯃꯈꯣꯏꯒꯤ ꯄ꯭ꯔꯖꯥ ꯑꯌꯥꯝꯕꯗꯤ ꯀꯟꯕ ꯉꯝꯂꯔꯣꯏ ꯍꯥꯏꯕꯁꯤ ꯑꯗꯨꯒ ꯁ꯭ꯀ꯭ꯔꯜ ꯖꯥꯇꯤꯒꯤ ꯅꯤꯡꯊꯧ ꯑꯣꯏꯔꯤꯕ ꯗ꯭ꯔꯣꯁꯅꯁꯨ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤꯗ ꯃꯥꯒꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯑꯗꯨꯕꯨ ꯃꯈꯣꯏꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇꯒꯤ ꯀꯟꯕ ꯉꯝꯕ ꯈꯔꯗꯤ ꯀꯦꯞꯇꯦꯟ ꯃꯥꯔꯕꯦꯜꯒꯤ ꯁꯤꯞ ꯑꯁꯤꯗ ꯍꯥꯞꯆꯤꯜꯂꯤ ꯑꯗꯨꯒ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯀꯃꯥꯂꯥ ꯑꯁꯤ ꯃꯐꯝꯁꯤꯗ ꯂꯩꯔꯝꯗ꯭ꯔꯦ ꯃꯁꯤꯗꯒꯤ ꯀꯦꯞꯇꯦꯟ ꯃꯥꯔꯕꯦꯜꯅ ꯃꯥꯗꯤ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯦ ꯍꯪꯂꯛꯏ ꯇꯟꯖꯥꯁꯤꯗ ꯀꯃꯥꯂꯥꯗꯤ ꯄ꯭ꯔꯖꯥꯁꯤꯡ ꯑꯁꯤ ꯀꯟꯅꯅꯕꯒꯤꯗꯃꯛꯇ ꯃꯥꯒꯤ ꯂꯩꯖꯕꯤ ꯄꯥꯡꯒꯜ ꯊꯥꯗꯗꯨꯅ ꯍꯣꯠꯅꯔꯝꯂꯤ
building gi mathakta leiriba prajasing sibu magi power sin aduna lambi ma sembi badagi makhoi sing si mafamsida loina nantharagle adubu captain marvel na magi power sin badagi makhoi ani si amukka su switch tawthoknare monica na ure mafamsida yam tamthirba nonglei nuksit ama lakadore haibasi masdagi mafamsida gi ama thuna thokhina bagi damakta lauri chawrba nungni chingai sing si loina ningkhairagle ayamba prajasing hingloro haibasi kamala na sukhangle makhoi gi sibasi manungda kanba ngamba khara makhai pudun satna bagi damakta honarai adubu kamala asdi salu haiba yadre mayam si kaningbagi wakhana lukre masda captain marvel na sauduna harai karigumba ikhoina hujik chataba tarabadi mafamsida gi kanamata su kanba ngam hawraroi asumna haibadagi kamala su upai leitaduna man haribasida yare masdagi makhoi gi sibasi planet si thadoktu pai thokre adubu ayamba prajadi mafamsida loina si hawre mathangi sindana makhoi gi sibasi gi manungda Skrull hariba alien kanglup asi matha sabadagi tumin phamna dun leiri aduga captain marvel na makhoi gi mateng pangna bagi damakta kanagumba mada message thakre Skrull singi ning thawariba draws na sangsilaktuna hairare darwen na khoi gi planet ta laklibadu marup oina tinana ba yasinaba porakna bagi damakta lakhibani mana hari wafam adu da ya thokibana ai khoi de hena aphaba oirangani adu captain marvel na hari magi do tawsinari bani magi langda thona ba honari bani adu draws na khumi magi langda thona ba hona boirabasu ngasi thokliba thawdo asigum sathi badi oiramloi aduga marak sida nang namuk mateng pangsilama tarabadi hena aphaba mahi pholama su poraklamba yaribani captain marvel na hari nakhoi me ambu asoy ngam yauroi da mafam amada puna na bagi damakta aigi marup amada pau pi khrabani madugi mafam adu da chatpada nakhoi na su yagadaba natra draws na khumi maduna tanadi kari upai leiri asumna haringe captain marvel gi friend hari basilagle hojei ekhoi na su ure mafam sida yamna ngalaba mangalaba phujilakli masi ubudai khoi na su khangi masi bifrost ki mangal ni haibasi haibadi thor gi planet asgard ta sinaba space ta arapa mafam da sanna da thawong aduni hojei makhoi gi mamang ga tholli basi valkyrie haribi nupi sin mayamna su hena khangbiram lagani mahak si thor film da yaubi yamna fighting skill haibi nupi aduni hojikti asgard ki ningthau simana oikramani captain marvel sangsilaktu ma utaram na ogle valkyrie hairi nangi so hojikti team ma semgal amle dana masi gi damakta nangbu thagalli masda captain marvel na masidi tanchar budagi thokpani adu valkyrie na hairi masi tanchar budagi thokpani haiganu afaba thawak tawna bagi damakta team haibisi darkar lai team yaudana di thabakta mai pak haibisi oi thoktabani kaidong nungda naito moina lantheng naganu nangi team masibu mathau sangduna amatoina lantheng minagadabani valkyrie na hairi wafam masibu captain marvel su yare hojei Skrull kangbu su mara pukhina bagi damakta sem sare hojei kamala na Skrull gi angang nupa masama yauri basibu akiba poktana ba thawna leina na wafam kya phongdoli hojei valkyrie na hairi mathangi unabadadi nungai ba pungja da unasiko asumna hairam laga Skrull kangbu su mara puduna sakre hojei sipasida makhoi hum lehore mathangi sindana hala hariba planet sidu ulai tarnex hariba planet adagi singthor ki banuksit singasi hojei makhoi gi planet sidu loina phawdorole makhoi gi planet sida leiri banuksit sidu husian boy rapodagi shor honba yataduna magi machinda mask amamam uptun leinari bani aduba hojikti mask sing magi machinda gi loina lathokrakhe haibadi shor honba da kaiba leita banuksit haibadu oire asuma tawsida hala da leiriba praja sing iste harang nabda loire hojei darwena mayamang iste leptuna lauduna hairi matama mada akhoi gi planet si kyam phajaramano haibadu mayam ningsing liba natra akhoi gi planet si gi numit nam masek mangan phudok na yamna phajana ngalambani adubu captain marvel haribi punama pupung tum hanbi nupi duna lakhibadagi akhoi gi planet ki ising nungsit amadi numit ki mangal su loina loisin khibani masi haraduna mamang ga thokiba thawdo do hangatuna mu uhalle captain marvel na mafam sta paishilaklaga supreme intelligence hariba AIS na leiriba jaga sibu loina thugaire darwena landana bagi damakti chenchile adu captain marvel na mangonda attack torpodagi masu mafam sta wan thaduna laikre asi matung ma sangsilaktuna supreme intelligence hariba AIS sibu pokhai dun manghalle hojik darwena makhatari mana tawkhiba thabak sing adu ngasi su aigi mitmang da uri aduna ngasidagi sahi kunthra ro masidagi na khoi punduna kri kanglupu matau karma nungai hangedage haiduna honaduna lakhibani hojikti na khoi gi problem sing kokpa horaklabani adu ngasi aina wasaktuna haribasini aikhoi gi hala hariba planet sigi mangal mangkhrabu numit asibu aina amhana magi mangal si purakani asumna haripata praja sing snama bu thagan aduna yam kan launari magi manakta leiriba senapati sina hairai mafam sile leiriba bengal ama khaksinadi aikhoi gi mangal mangkhrabu numit asibu amu hana ngal hanba ngamloi masda nangna karigumba anam kandun honaribu tarba su nang soidana CBI adu darwena khumi ai sirba su kide Mr. Shanapati na karigidam ka thabak sinang ngangam dribano atopa bengal adu su soidana phangani hairale adu darwena khumi matam adu ngai bangam laroi halagi praja singi wafam da matam leitre